835693 akang nabasit masing karakatan kudong chabasi lawyo lengsin biro ibem sana tailoring house embroidery wool knitting cum vocational training center Kwakachil Nganapitong Sandok Bathauram Paring asigi hauze mulan thokchari makha tarak Bathauramda Sumang Lila wari uhiori Lila sanabiriba Naharul Khongthang Artists Association gi Lila Kambu hauze lan thokchari Sumang Lila wari uhiori Yareda. Ishanu Pishu Lakuni. Jay Shanu Pika, Penny, I did John and Dana because you don't say. They said, Yori, we need to be here. Now, I put a Tontalaga, Chadha again, library Shanu Pika. But Ishanu Pika arm upon the little Tomika in on Ethiopia. But I can't get a game no. Pema! Pema! Lay ho! Hey, even the song there. Got him upon the little. I'm going to carry it down. Chenayuni can't get me. I quite tell me. Nasana Padre Lebu di Pesachia. Shanapado, Tabam Zaka and my guide to Thomas Aki. We don't be on the lock of Brenia. My luck at the night chance of I will come there. Pull up high lives in there. Hey, Tabio, Nasani Padre Paco Chuango. My machine tumble or even a Mato Pato Shea. He told me. Couldn't know how you can get on board. I take it over. I'll be no happy after the air. I work in it over here. I had to put it in it. Yeah, told me. Not sneak it over, Toby. Money to your mamma. Nasan to be to Hingimatamda. I have a loin pillow minute of you. I do near it over. Babungana, a Koibuko Vidadi, Warido, Carlos and Bioba. Okay. Oh, Bema, I decree the Hajati. Maria, the Shangi say, no Badini. We are 5 Babuni. My, what is your hold up a Puyadum part of my machine?
यारे यारे बाजी का पाबुंग का दिने सब माना बने अतो पाबुंग 还有 आई बु हौसी कई तो हाई नो ให้แกนั่งปะอุ้งทางนู้นเฮ้ยยุ่มมาสินุปียาวนะป่ามายุ่มนี่ดอกข้าเราเนี่ยตารูตานานะลุยเสลามุฮัจนะดูกันเนี่ยเจ้ฝ่ายฉันนั่งใช้เล็กป่างากาดงจักกาใช้ฮัจนะทองในอีรุ่นนะจะพลุพลุเจ้หังงามเจ้ดูกันเนี่ยเฮ้ยรวยพวกไอ้ฝ่ายฉันได้ตรงกลางคนสิ 말이 낭 잡기도 짜자고 무자리 위 샤디 샥샤들 잡고 총야야로 할신 เต้าเบียอิชาโนปีมันจักพิจนี่ไอ้เนี่ยพิจารณาสิละ 비자바 비자도 뭐 로이 또 고체 나이 거의 거의 뭐 샥샥망다 감동 차이브노 बाजी का पाबुंग मारे दो यारे तो पीरो बा अतो आई बु साथ थों हाय बदी पाबुंग nga do बाजी का पाबुंग ना खरा सेंबी रा पता 나도 아니 꼭 시험을 노래 개독이야 เจ้นั่งป่าบุ้งที่เนี่ยเลยไก่สักจะหายใจในเมื่อกี้เนี่ยงาชิมแบบยามจัดปนียามให้ปนีมาเชื่อมันสิมาเชื่อมันสิ 나도 이 시험하게 아도 이따 오비나 이기 낙다 파먹가네 와리도 너무 리루러 와리 맞담 튕기나미 자 굴롱 하이전실라 นี่เธอเกณฑ์ในวารีบุตรเต้าเบียงาตัวนั้นก็เชื่อมันกุยเต้าเบียเฮ้ยยุ่งมาใช่นั่งดียุ่งมวยตัวนี้อะไรตารุตนานเช่น अखोई बाजी सिमा 파기 덕분에 빠져 파기 덕분에 मखोई अनि बु हे पुन खर बदिने इमुंग से पुंगलांग हे तलांग ahlan isigi wakan se na ki wakan ngatani asuk saw bo yum masida sai ba maya masibu hojik loi sam bada ngam godrane kamai tong usini ne as asuk saw ri ba yum masiga lei ba mi sing siga usina pulap thanga manai pura sa sakrani usisi manayam singi hai ko usi da sai rabadi phi ga sikthali hai ai amuk tang sai tu yenge hai usi mana yum da lai ta ba makai koi ba sali ba se mai badi khangbra mai badi ne mani thoi ko ba yum masida pakhang ari bam lai ba do khange dana magi phiron do loi na sikthalu adoi rabadi ma phi se ningai lai ta duna कोई बच्चा तेतना ngasi kaktang tholak pada sungai di mau na gela laga kadai da bachali no khangde mi ai na ngasi sauni ngak tuna nga thong bada thumla morok la tap tangai thakchal laga la lu ais adu oira su basi ga babungi khalura ga di nungai te da takri bagari ma khonse soidram ki ma hoirang bane ba ngasidi aina kaidoge yeng khan batare dana 마 밤에 상오는가 가다이 살자는 건비미 융도주 소자옴네 상오리 나때 아이나 하이버디 마나 더벅 삭카버죠 모이 바시도 융도 탐모 못하나 마시도 비자 이런 보다부터 속발 같았대 봐 가다이 살자는 건비미 अखोई पाबुंगना युमदो लेबो सी लेसाबी फजन फरमे आइदि नागे खमु खंदिने खोंग मजा मनम नंबर खोंग मतुन सिकलगा खोंयाव फुलौ फाउदि कैसु काइदे मदुदि नतदना मिगे लवाइ लुतोंदा काखलगा समेत फोइबसिदि मसी मदि आई ngapi ba songa mani hai hadaka sikta siludana usi लेसाबी नंग लोइसन गेबा usilai sabi saramini ne ha as e phatabani yaksang thaban chungba loira phawba
ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯗꯨꯅ ꯂꯩꯗꯣ ꯅꯃꯥꯏ ꯀꯥꯏꯗꯣ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯥꯏꯗꯦꯕ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯕ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯖꯕꯁꯤꯕꯨ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯥꯏꯗꯦꯕ ꯁꯨꯛꯇꯥ ꯊꯥꯗꯣꯏ ꯄꯥꯏꯕꯤꯅꯨ ꯀꯩꯁꯨ ꯕꯥꯖꯤꯒ ꯄꯥꯕꯨꯡꯒ ꯏꯃꯨꯡꯗ ꯂꯩꯌꯦ ꯃꯩ ꯊꯥꯕ ꯑꯁꯨꯛ ꯀꯟꯅ ꯄꯥꯏꯔꯤꯁꯤꯕꯨ ꯅꯨꯡꯁꯤꯗ ꯃꯥꯜꯂꯦ ꯅꯠꯇꯦ ꯌꯥꯝ ꯅꯥꯕ꯭ꯔꯅꯦ ꯀꯗꯥꯏꯅꯣ ꯑꯩ ꯑꯝꯇ ꯌꯦꯡꯗꯒꯦꯕ ꯄꯥꯏꯕꯤꯅꯨ ꯑꯩꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯒꯗꯧꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯗꯧꯕ ꯌꯥꯝꯅ ꯂꯩꯔꯤꯌꯦ ꯑꯣ ꯅꯪꯒꯤꯁꯤ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕꯤꯕ ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯅꯪꯒꯤ ꯑꯦꯝꯇꯦꯛ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯗ ꯉꯥ ꯄꯨꯔꯒ ꯊꯣꯡꯉ ꯆꯥꯔꯨꯁꯤꯅ ꯂꯥꯛꯏꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯤꯜꯂꯤꯗꯨ ꯀꯩꯒꯤꯅꯣꯕ ꯅꯨꯡꯁꯤꯗꯕ ꯂꯣꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨ ꯂꯩꯍꯥꯎ ꯅꯪꯁꯦ ꯃꯍꯧꯁꯥꯗꯒꯤꯗꯤ ꯉꯁꯤꯅ ꯍꯦꯟꯅ ꯑꯗꯨꯝ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯕ ꯂꯩꯁꯥꯕꯤꯅ ꯀꯨꯏꯅ ꯆꯍꯤ ꯌꯥꯝꯃꯒꯕꯨ ꯀꯔꯤ ꯐꯖꯅꯤꯡꯉꯥꯏ ꯂꯩꯒꯦꯅꯦ ꯑꯗꯣ ꯐꯔꯦꯁꯦ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯍꯩ ꯅꯁꯤꯡ ꯇꯝꯕ ꯂꯣꯏꯔꯦꯗꯅ ꯅꯍꯩ ꯅꯁꯤꯡ ꯇꯝꯕ ꯂꯣꯏꯔꯕꯅꯤꯅ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣꯝꯃꯗꯤ ꯈꯟꯅꯕ ꯆꯨꯝꯃꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯃꯦꯗꯤꯀꯦꯜ ꯇꯝꯕꯅ ꯈꯔ ꯐꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯌꯥꯝꯕꯗꯤ ꯏꯟꯖꯤꯅꯤꯌꯥꯔ ꯇꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯀꯗꯥꯏꯗ ꯀꯗꯣꯝꯗ ꯆꯪꯁꯤꯒꯦꯗꯅ ꯋꯥꯍꯪ kaya ꯃꯔꯤ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯅꯈꯣꯏ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯁꯥꯇ꯭ꯔ ꯈꯛꯇ ꯅꯠꯇꯦ ꯑꯇꯩ ꯑꯇꯣꯞꯄ ꯁꯕꯖꯦꯛꯁꯤꯡꯗ ꯇꯝꯕ ꯂꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡꯗꯁꯨ ꯋꯥꯍꯪꯁꯤꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯍꯪꯗꯨꯅꯇ ꯂꯩꯔꯤꯕꯅꯤ ꯀꯥꯟꯅꯗꯦꯁꯦ ꯏꯕꯥꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ ꯅꯠꯇꯦ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯅꯠꯇꯦ ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯕꯥꯅꯤꯅ ꯁꯥꯒꯗꯧꯔꯤꯁꯤꯕꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯝꯗꯝꯁꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯗꯤꯒ꯭ꯔꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄꯥꯏꯗꯨꯅ ꯂꯝꯗꯝꯁꯤꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯃꯌꯥꯝꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯂꯝꯗꯝꯁꯤꯒꯤ ꯁꯥꯁꯟ ꯄꯨꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯅꯠꯇꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯕꯤꯈ꯭ꯔꯒꯦ ꯅꯪꯒꯤ ꯂꯩꯕꯥꯛꯀꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯇꯣꯛꯈꯣꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯨꯡꯗ ꯕꯥꯖꯤꯒ ꯄꯥꯕꯨꯡꯒ ꯉꯥ ꯁꯦꯝꯃꯤꯌꯦ ꯉꯥꯗꯣ ꯑꯩ ꯐꯖꯅ ꯊꯣꯡꯒꯦ ꯑꯩꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯀꯌꯥꯝ ꯍꯩꯕꯒꯦ ꯍꯥꯏꯕꯗோ ꯅꯪ ꯌꯦꯡꯉꯣꯕ ꯑꯩ ꯍꯥꯎꯅ ꯄꯤꯖꯒꯦ ꯂꯩꯍꯥꯎ ꯅꯣꯏ ꯕꯥꯖꯤꯒꯤ ꯄꯦꯟꯁꯤꯟ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯄꯦꯟꯁꯤꯟꯁꯤꯡ ꯑꯁꯤ ꯍꯌꯦꯡ ꯐꯪꯉꯛꯇ꯭ꯔ ꯃꯇꯝꯗ ꯍꯌꯦꯡꯋꯥꯏ ꯌꯨꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯂꯩꯍꯧꯕ ꯃꯇꯝꯗ ꯏꯕꯥꯅꯤꯅ ꯀꯌꯥꯝ ꯀꯨꯏꯅꯅꯣ ꯅꯠꯇꯦ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯒꯗꯣꯔꯤꯁꯤꯕꯣ ꯑꯩꯈꯣꯏꯕꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯒ ꯁꯨꯝ ꯂꯩꯔꯒꯗ꯭ꯔꯣ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯠꯇ ꯁꯨꯔꯔꯣꯏꯗ꯭ꯔꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨꯅꯦ ꯅꯨꯄꯤ ꯅꯨꯄꯥ ꯍꯤꯡꯃꯤꯟꯅꯔꯗꯤ ꯊꯧꯅꯥ ꯑꯃ ꯂꯥꯛꯄꯅꯤ ꯉꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯊꯣꯡꯉ ꯆꯥꯒꯅꯤ ꯂꯩꯍꯥꯎ ꯑꯩꯒꯤꯁꯨ ꯄꯥꯡꯒꯜ ꯂꯩ ꯑꯩꯒꯤꯁꯨ ꯊꯧꯅꯥ ꯂꯩ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ ꯂꯩꯍꯥꯎ ꯑꯩꯒꯤ ꯑꯄꯥꯝꯕ ꯀꯩꯁꯨ ꯂꯩꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯑꯃꯣꯠꯄꯁꯤꯡ ꯑꯁꯤ ꯍꯩꯅꯗꯗꯅ ꯅꯥꯊꯩꯗꯨꯅ ꯆꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯎꯠꯀꯅꯤ ꯑꯩ ꯃꯤꯔꯝꯒꯤ ꯃꯐꯝ ꯑꯃꯗ ꯑꯩ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯃꯗꯨꯗꯤ ꯄꯥꯡꯗꯕꯒꯤ ꯋꯥꯅꯤ ꯑꯏꯕ ꯀꯕꯤ ꯀꯌꯥꯅ ꯍꯥꯏꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯇꯥꯕꯅꯤ ꯏꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯕ ꯀꯥꯡꯕꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯤ ꯂꯩꯍꯥꯎ ꯑꯩ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯍꯤꯡꯅꯤꯡꯗꯦ ꯃꯥꯂꯦꯝꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯟꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯦ ꯑꯩꯈꯣꯏ ꯃꯁꯦꯜꯁꯦ ꯑꯃꯠꯇꯅꯦꯗꯅ ꯅꯪ ꯈꯟꯒꯗꯕꯅꯤ ꯑꯗꯣ ꯉꯁꯤ ꯈꯛꯇꯪ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯍꯟꯊꯔꯤꯕꯗꯨꯕꯣ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯈꯪꯗꯦ ꯂꯩꯍꯥꯎ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯒꯤ ꯍꯛꯆꯥꯡꯁꯤ ꯑꯐ ꯄꯨꯟꯍꯜꯂꯦ ꯑꯩ ꯇꯧꯐꯝ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯅꯦ ꯑꯩ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯝꯕ꯭ꯔꯣꯏꯗꯔꯤꯁꯨ ꯀꯧ ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯁꯤꯗꯒꯤ ꯍꯦꯟꯕ ꯁꯦꯟ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯈꯤꯅꯤꯌꯦ ꯂꯩꯍꯥꯎ ꯑꯩꯗꯤ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯗꯤ ꯃꯄꯥꯟ ꯂꯝꯗ ꯑꯦꯝꯇꯦꯛ ꯇꯝꯕꯁꯨ ꯅꯠꯇꯦ ꯑꯁ ꯈꯪꯗꯦ ꯂꯩꯍꯥꯎ ꯑꯗꯨ ꯂꯩꯍꯥꯎ ꯑꯩꯅ ꯇꯝꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯑꯃ ꯂꯩꯍꯧꯋꯦ ꯊꯥꯒꯤ ꯇꯣꯂꯣꯞ ꯂꯨꯄꯥ 90,000 ꯄꯤꯒꯦꯅ ꯍꯥꯏꯍꯧꯋꯦ ꯑꯩ ꯃꯇꯝ ꯈꯔ ꯊꯕꯛ ꯑꯗꯣ ꯑꯩ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯇꯥꯅꯤꯡꯗꯦ ꯑꯩꯅ ꯇꯥꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨꯅꯦ ꯅꯪꯅ ꯇꯣꯝꯕ ꯆꯠꯆꯧ ꯑꯩ ꯕꯥꯖꯤꯒ ꯄꯥꯕꯨꯡꯒ ꯌꯨꯝꯁꯦ ꯁꯪꯗꯨꯅ ꯂꯩꯍꯧꯒꯦ ꯅꯠꯇꯦ ꯂꯩꯍꯥꯎ ꯑꯩ ꯏꯊꯟꯗ ꯆꯠꯂꯣꯏꯌꯦ ꯅꯪꯕꯨꯁꯨ ꯄꯨꯔꯒ ꯆꯠꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯕꯗꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅꯤꯒꯤ ꯍꯤꯡꯐꯝ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯊꯤꯕ ꯆꯠꯀꯅꯤ ꯑꯩꯗꯤ ꯆꯠꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯂꯩꯍꯥꯎ ꯅꯪ ꯆꯠꯀꯦꯁꯨ ꯅꯠꯇꯦ ꯍꯣꯏ ꯀꯗꯥꯏ ꯅꯪ ꯆꯠꯀꯦ ꯍꯥꯏꯕꯅꯣꯅꯦ ꯍꯥ
ꯇꯧꯕꯤ ꯃꯣꯏꯁꯤ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯆꯠꯄ ꯋꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯁꯤꯅꯦꯃꯥ ꯌꯥꯝ ꯄꯥꯝꯃꯤꯅꯤ ꯇꯧꯕꯤ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯅꯤꯄꯨꯔ ꯗꯤꯖꯤꯇꯦꯜ ꯐꯤꯂꯝ ꯀꯥꯏꯗꯣ ꯔꯣꯃꯥꯟꯁ ꯐꯤꯂꯝꯗꯣ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯅꯤ ꯕꯦꯃꯥ ꯉꯥ ꯁꯦꯝꯃ ꯂꯣꯏꯔꯕꯅꯤ ꯆꯣ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯎꯔꯣ ꯆꯠꯂꯣ ꯍꯣꯏ ꯄꯥꯕꯨꯡ ꯈꯔ ꯍꯧꯍꯜꯂꯨꯀꯣ ꯑꯗꯣ ꯇꯧꯕꯤ ꯂꯨꯡꯉꯣ ꯅꯪꯒꯤꯅ ꯀꯔꯤ ꯄꯥꯝꯃꯤꯕ ꯕꯥꯖꯤ ꯇꯧꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯥꯝꯕꯗꯤ ꯔꯦꯗꯤꯑꯣꯗ ꯊꯕꯛꯀꯤ ꯄꯥꯎ ꯇꯥꯕꯅꯤ ꯃꯥ ꯄꯥꯝꯖꯔꯤꯁꯤ ꯇꯧꯕꯤ ꯅꯪꯉꯣꯟꯗ ꯍꯪꯒꯦꯗ ꯇꯧꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯏꯀꯥꯏꯕꯗꯨ ꯎꯗꯨꯗ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯗꯣꯡꯂꯣ ꯍꯥꯏꯗꯣꯛꯄꯅꯤ ꯀꯩꯗꯧꯒꯦ ꯕꯥꯖꯤ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯥꯎꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯖꯔꯨꯒꯦ ꯆꯠꯂꯣ ꯑꯗꯨꯅꯤꯅꯦ ꯄꯥꯡꯉꯨꯅꯦ ꯂꯨꯡꯉꯣ ꯄꯥꯡꯉꯨ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ नती मसीबो एमटेक पास तौरे इंजीनियर को ओइदबो अखोय मणिपुर के ठिकादार सिंह सेनगा चाबो हाइगदरन मसी नाम देदे मसी इताबी मदुमा सुंगाई हाइरोय मा हाइरोय सेबदाबा चाचाने कंखलिब्रो ये इताबी इचाने कखतपै वा नतिए मिमुनि सेन जाबा सुंगाई हाइरोय माने सेन जाबदो मपा आइनो तुमिनो तमिदुइनि कैनोने ओजा फबनिना हाइरकनि दादो बदे होय हाइ तबे तापियुने 아이고 홍직 나차누빠가 이샤누피가 가시다 ngărưng ngăr미도 이ता비 가리금 그렇게 하이나 근데 말이세 하이나 그래 이따비 하이나 그래 ताबी 소이다 하이나는 거니 하이나 본 도이 어디 ताबी 항다 항절로가 아시무도 아무 때도 하이데 ताबी 따비가 신 소이나 하이나 그래 할 수 있다 하이나 본 도이 ताबी 소이나 하이나 본 도이 मखोय आंगां तनद्रे अदुग सिमथक्ता मतम कया कुइदि ngainadru la हाइना 본 도이 ताबी आंगां सुबदौरगे हाइबदो नाखै यम सेंबदो मदुनिनि खौरां नुंगाइजरिसे ताबीया 따비 아두니니 아이는 알쇼 होय 이샤누피레 하우스데 부르 홍그라버디 낭나이세 불럽 레수 레미나시디 따비 ताबी 아이기 이샤누파디 마이 타박기 करी वाखल यामन खल्लिलि ताबीया 그라 이소는 담마듬 라크니 게도기니 따비 होय ताबी सुन तमला 에 ngaina 따비 낭아 사이 뽕니 하이도고 काय वाइनो सक्सा मांगिदो चापति लोसलानी लइये मतंग चाना सिनसिनि कैदौगे ताबी आई सोइ सिनजगे कैदौगे वारिदो मखा ताना लेंथोजी लो नै ताबी लेंथोजी लो ने लो ꯑꯩꯈꯣꯏ ꯁꯤꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯁꯤꯗꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦꯕ ꯐꯕꯨꯗꯤ ꯐꯩ ꯍꯥꯏꯕꯕꯨꯅꯦ ꯏꯀꯥꯏꯖꯕꯗꯣ ꯑꯩꯗꯤ ꯇꯅꯧꯕꯤ ꯑꯩꯈꯣꯏꯅ ꯕꯦꯡꯒ꯭ꯂꯣꯔꯁꯦ ꯂꯩꯔꯛꯏꯁꯦ ꯁ꯭ꯀꯨꯂꯤꯡꯒꯤ ꯃꯇꯝꯗꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯥꯏꯐꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯅꯁꯨꯅꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯕꯅꯤ 이씨, 아이게 와디네 와리 사나바 야나바 하이버시디 아이쿠 애니 카키 오이가다바 아하싱가 오나바 하이버드디 하잉 루홍나니 뿌나 레미나르가니 하이버 마tam부다네 오나가다바니 ꯇꯅꯧꯕꯤ 애드반스 오나 오나바세 가리음다 까나다바니 ꯃꯗꯨꯅ ꯃꯤꯠꯌꯦꯡ ꯑꯃꯒꯤ ꯋꯥꯅꯤ ꯇꯅꯧꯕꯤ ꯑꯍꯜ ꯂꯃꯟ ꯈꯪꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯗ ꯌꯥꯝꯅ ꯐꯒꯅꯤ ꯑꯗꯨꯒ ꯇꯦꯟꯁꯟꯁꯨ ꯌꯥꯝ ꯍꯟꯊꯍꯟꯒꯅꯤ 아이디 이바니기 릴레이션세 얌 바야이나 칼리나 비파이닝아이 오이데나 ꯃꯤꯄꯥꯏꯕ ꯃꯤꯄꯥꯏꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯇꯅꯧꯕꯤ ꯐꯔꯕꯁꯨ ꯐꯠꯇꯕꯁꯨ ꯅꯪ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯀꯨꯂꯤꯡ ꯇꯧꯃꯤꯟꯅꯔꯕꯅꯤ ꯃꯐꯝꯁꯦ ꯕꯦꯡꯒ꯭ꯂꯣꯔꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯅꯪꯉꯣꯟꯗ ꯑꯣꯏꯗꯕ ꯑꯃ ꯐꯥꯎꯕ ꯉꯥꯡꯕ ꯌꯥꯎꯈꯤꯗ꯭ꯔꯦ ꯇꯅꯧꯕꯤ 아두나부 아이가 낭원데 야리바 나트로 ꯑꯗꯨꯕꯨ ꯇꯅꯧꯕꯤ 그더러기 ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯈꯔ ꯋꯥꯔꯧꯏ 에 아이디 까나도 신한데나 나때 아이고 까나도 그리 랑카게 ꯂꯥꯟꯕ ꯂꯥꯟꯗꯕꯒꯤ ꯋꯥꯐꯝ ꯅꯠꯇꯦ ꯇꯅꯧꯕꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯋꯥꯔꯧꯏ ꯍꯥꯏꯔꯤꯁꯤꯅꯤ मरमदी हाइदना यानिंगदे हाइबदो आइहाक नुवाइते ꯇꯅꯧꯕꯤ मरमदी आइहाक मतम पुमनमक्ता आइहाक इशाना लांदे खंगब थबक अदु तामक तौई ꯇꯅꯧꯕꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯅꯤ ꯃꯅꯤꯄꯨꯔꯗ ꯂꯨꯄꯥ ꯂꯥꯛ 15 ꯇꯤꯡꯗꯨꯅ ꯁꯦꯜ ꯄꯤꯔꯒ ꯅꯪ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗꯕꯁꯤꯗꯤ ꯑꯩ ꯅꯪꯕꯨꯗꯤ ꯈꯔ ꯋꯥꯔꯧꯏ 호이봉어 와파마두기 오이레바디네 간서 미니스터도 ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯅꯦ ꯏꯂꯦꯛꯁꯟꯗ ꯂꯨꯄꯥ ꯂꯥꯛ ꯈꯔ ꯄꯥꯡꯉꯨꯕꯒꯤꯅꯤ ꯇꯅꯧꯕꯤ ꯑꯗꯨꯒꯅꯦ ꯀꯃꯤꯁꯅꯔ ꯗꯥꯏꯔꯦꯛꯇꯔꯒꯁꯨ ꯄꯥꯕꯨꯡꯒ ꯈꯪꯅ ꯆꯥꯟꯅꯔꯨꯕꯒꯤꯅꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯅꯪ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯨꯅ ꯁꯦꯜ ꯇꯤꯡꯗꯨꯅ ꯊꯕꯛ ꯇꯧꯗꯣꯏ ꯁꯔꯨꯛ ꯃꯐꯝꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏ ꯀꯝꯄꯤꯇꯤꯇꯤቭ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯐꯦꯁ ꯇꯧꯕ ꯌꯥꯏꯅ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯍꯥꯟꯗꯛꯀꯤ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯣꯏꯔꯛꯄꯗ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯕꯤ ꯁꯥꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯄꯥꯕꯨꯡꯒꯅ
ꯃꯇꯝꯁꯤꯗ ꯊꯕꯛ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯕꯁꯨ ꯌꯥꯅꯤꯡꯗꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯃꯗꯤ ꯁꯥꯟꯅ ꯂꯩꯕꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯒꯤꯗꯃꯛꯇꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦꯗ ꯃꯁꯤꯗꯤ ꯗꯨꯀꯥꯟꯗꯒꯤ ꯑꯌꯣꯟꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯂꯩꯕꯒꯨꯝꯕꯅꯤ ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯣ ꯇꯅꯨꯕꯤ ꯅꯪꯅ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯔꯥꯟꯕꯒ ꯃꯔꯤ ꯌꯥꯝ ꯁꯝꯅꯍꯟꯕ ꯃꯥꯜꯂꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯇꯣ ꯃꯃꯜ ꯌꯥꯝꯅ ꯍꯟꯊꯍꯜꯂꯤꯅꯦ ꯇꯅꯨꯕꯤ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤꯅꯦ ꯁꯦꯔꯤꯌꯁ ꯄꯪ ꯑꯣꯏꯗ ꯑꯣꯏꯁꯤꯜꯂꯛꯀꯅꯣ ꯇꯅꯨꯕꯤ ꯑꯩꯍꯥꯛꯅꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯊꯕꯛ ꯇꯥꯟꯅꯍꯟꯒꯦ ꯅꯈꯣꯏ ꯏꯃꯨꯡꯁꯨ ꯑꯅꯧꯕ ꯏꯃꯨꯡꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨꯕꯨ ꯇꯅꯨꯕꯤ ꯑꯩ ꯁꯦꯜ ꯇꯤꯡꯗꯨꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯣꯏ ꯅꯪ ꯁꯤꯗꯤꯕ ꯑꯄꯪꯕ ꯃꯤꯅ ꯉꯥꯡꯕꯒꯨꯝ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯕ ꯇꯅꯨꯕꯤ ꯅꯨꯡꯁꯤꯕꯒꯤ ꯃꯪꯂꯥꯟꯗ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯑꯁ ꯀꯥꯟꯅꯗꯦꯁꯦ ꯁ꯭ꯋꯥꯏꯒꯤ ꯀꯝꯄꯦꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯒꯤ ꯀꯥꯟꯅꯗꯕ ꯃꯉꯣꯟ ꯊꯥꯗꯣꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦꯕ ꯇꯅꯨꯕꯤ ꯑꯆꯨꯝꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯐꯔꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯀꯝꯄꯦꯅꯤꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯂꯨ ꯌꯥꯝ ꯀꯦꯝꯕ ꯃꯈꯩꯅ ꯈꯥꯏꯕꯗꯣ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯂꯣꯏꯅꯤ ꯇꯅꯨꯕꯤ ꯀꯥꯟꯅꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯕꯗꯤꯅꯦ ꯃꯅꯤꯄꯨꯔꯗ ꯍꯟꯅꯕ ꯇꯧꯁꯦ ꯏꯔꯝꯗꯝꯗꯨꯗ ꯁꯦꯜ ꯇꯤꯡꯒꯦꯔꯥ ꯇꯤꯡꯂꯣꯏꯒꯦꯔꯥ ꯊꯕꯛ ꯊꯤꯔꯁꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔ ꯐꯥꯎꯕ ꯃꯐꯝꯁꯤꯗ ꯅꯪ ꯀꯔꯤ ꯇꯧꯂꯣꯏꯒꯦ ꯍꯥꯏꯅꯣ ꯑꯦ ꯀꯔꯤꯒꯤꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯕꯦꯡꯒ꯭ꯂꯣꯔꯁꯤꯗ ꯌꯥꯝ ꯂꯩꯅꯤꯡꯒꯦ ꯇꯅꯨꯕꯤ ꯑꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯌꯥꯝ ꯂꯩꯅꯤꯡꯕꯩ ꯅꯠꯇꯦꯕ ꯏꯃꯥ ꯏꯆꯥ ꯁꯥꯒꯩ ꯅꯥꯇꯩ ꯏꯄꯥ ꯏꯇꯣꯟ ꯃꯌꯥꯝ ꯂꯩꯕ ꯃꯐꯝ ꯊꯤꯡꯁꯦ ꯍꯥꯏꯕꯅꯤ ꯃꯁꯤꯅ ꯋꯥꯔꯦꯞ ꯑꯣꯏꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯒꯤꯅꯤ ꯑꯩ ꯈꯪꯉꯦꯕ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯍꯥꯛ ꯌꯥꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯉꯥꯏꯈꯣꯕ ꯇꯅꯨꯕꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯁꯤ ꯅꯠꯇꯔ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯁꯤꯡꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯅꯤ ꯂꯦꯞꯇ꯭ꯔꯕ ꯂꯩꯄꯨꯡꯅꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯅꯇꯧꯁꯤꯗꯅꯤ ꯃꯤꯀꯨꯞ ꯑꯃꯇꯁꯨ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯀꯥꯎꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯕ ꯅꯠꯇꯦ ꯏꯆꯦ ꯏꯆꯦ ꯁꯤꯗ ꯀꯨꯏꯗ꯭ꯔꯤꯗ ꯏꯄꯥꯒꯤꯅꯦ ꯅꯨꯡꯁꯤ ꯏꯁꯩꯗꯣ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯍꯦꯛ ꯇꯥꯍꯧꯏ ꯂꯣꯏꯔꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯕ ꯏꯆꯦ ꯊꯦꯡꯅꯔꯕꯗꯤ ꯏꯀꯥꯏꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯣꯏꯆꯦꯟꯒꯤ ꯆꯦꯟꯗ ꯆꯧꯀ꯭ꯔꯤ ꯃꯔꯝꯗꯒ ꯑꯃꯨꯛ ꯂꯣꯠꯈꯤꯗ꯭ꯔꯣ ꯏꯀꯥꯏꯗ꯭ꯔꯁꯨ ꯌꯥꯔꯝ ꯅꯠꯇ꯭ꯔꯣ ꯏꯆे ꯍꯣꯏꯗ ꯑꯗꯨꯕꯨꯅꯦ ꯏꯀꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯎꯗꯕꯔꯣꯝꯗ ꯆꯠꯈ꯭ꯔꯕꯗꯤ ꯆꯨꯝꯗꯦꯀꯣ ꯑꯩꯈꯣꯏ ꯆꯦꯁꯤꯗꯤꯅꯦ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕꯕꯨꯗꯤꯅꯦ ꯑꯣꯖꯥ ꯑꯣꯏꯕꯅ ꯍꯦꯟꯅ ꯄꯛꯆꯕꯅꯤ ꯃꯤ ꯃꯉꯥꯡꯗ ꯄꯥꯛꯅ ꯉꯥꯡꯉꯤ ꯑꯦꯅꯤꯋꯦ ꯇꯅꯧꯕꯤ ꯆꯥ ꯊꯛꯁꯤꯔꯥ ꯏꯆꯦꯃ ꯑꯩꯗꯤ ꯌꯥꯖꯔꯅꯤꯌꯦ ꯊꯛꯁꯤ ꯀꯩꯗꯧꯔꯒꯦ ꯇꯅꯨꯕꯤ ꯌꯥꯎꯈ꯭ꯔꯕꯣꯅꯤ ꯑꯩꯗꯤ ꯑꯣꯐꯤꯁꯇꯒꯤ
ꯌꯥꯝꯅ ꯋꯥꯅ ꯍꯜꯂꯛꯄꯅꯤꯅ ꯆꯥꯗꯣ ꯈꯔ ꯊꯛꯅꯤꯡꯕ ꯑꯗꯣ ꯇꯅꯧꯕꯤ ꯑꯇꯩꯕꯨ ꯂꯥꯏꯔꯤ ꯀꯔꯝ ꯇꯧꯒꯦꯅ ꯈꯜꯂꯤꯕ 이쯤 아이 머니পু르 독라니 아두가네 아그 바봉나 타박 아마슈 하잉어들 라이리 하이 ꯑꯗꯨꯒ ꯏꯆꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯒ ꯊꯕꯛ ꯑꯣꯏꯅ ꯇꯥꯟꯅꯧꯔꯒꯦ ꯃꯐꯝꯁꯤꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯛꯇ꯭ꯔꯦꯕ ꯏꯆꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯇꯔꯥꯏ ꯇꯔꯥꯏꯅ ꯈꯛꯍꯦꯛ ꯈꯜꯂꯨꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯏꯆꯦ SI ꯀꯟꯁꯇꯦꯕꯜ ꯃꯆꯥ ꯑꯃ ꯂꯧꯕ ꯃꯇꯝꯗ ꯂꯨꯄꯥ ꯂꯥꯛ 15 ꯀꯨꯟ ꯄꯤꯗꯕꯗꯤ ꯑꯣꯏꯗꯦ ꯍꯥꯏꯗꯨꯅ ꯈꯕꯔꯗ ꯏꯐꯣꯡ ꯐꯣꯡꯅ ꯂꯥꯎꯔꯤꯕꯁꯤꯅꯤ ꯍꯣꯏ ꯏꯆꯦ ꯃꯅꯤꯄꯨꯔꯒ ꯁꯔꯀꯥꯔꯒꯤ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯟꯒꯗꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯇ꯭ꯔꯕꯗꯤ ꯈꯛ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯏꯅꯥꯎ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯏꯆꯦ ꯇꯅꯧꯕꯤꯗꯤ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯈ꯭ꯔꯦ ꯌꯥꯝꯅ ꯐꯔꯦꯅꯦ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯁꯤꯡꯒꯤ ꯊꯕꯛꯅ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯤꯡꯗꯤ ꯑꯅꯝꯕꯅ ꯈꯟꯕ ꯃꯇꯝꯗ ꯈꯟꯒꯗꯧꯔꯤꯕ ꯀꯃꯤꯁꯅꯔ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯗꯨꯒ ꯅꯛꯅꯕ ꯃꯔꯤ ꯂꯩꯇ꯭ꯔꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯏꯆꯦ ꯇꯅꯧꯕꯤꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯂꯩꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯣꯐꯤꯁꯔꯅꯤ ꯍꯥ ꯌꯥꯝꯅ ꯐꯔꯦꯅꯤ ꯂꯨꯄꯥ ꯂꯥꯛ ꯈꯔꯗꯤ ꯇꯤꯡꯂꯝꯂꯅꯤꯗꯣ ꯑꯍꯣꯏꯗ 이쯤아 아이디 그런데 강자대다 아그 바봉나 로이나 셈비바니 아두가 이쯤아 아그 바봉나 하이버다디 폴리스 나타바 아떼가 또바 디파트먼트 시기 타박 로바다네 아팅바 레이드나 떠본 하이 디파트먼트 부딩다 타박 로이나 하이 하이 ꯅꯣꯏ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯏꯆꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯌꯥꯝꯅ ꯀꯨꯏꯅ ꯇꯥꯟꯅꯔꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯍꯧꯔꯛꯇꯣꯔꯦ ꯄꯨꯟꯁꯤꯗ ꯊꯃꯣꯏ ꯁꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ 이खुꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯥꯜꯍꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯃꯤꯁꯤꯗ ꯂꯦꯞꯈꯤ ꯏꯆꯦ ꯑꯗꯨꯕꯨ ꯑꯩꯁꯨ ꯈꯜꯂꯛꯈꯤ ꯑꯩꯁꯨ ꯃꯤꯅꯤꯀꯣ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯁꯨ ꯂꯩꯈꯤꯒꯅꯤ ꯑꯩꯁꯨ ꯆꯠꯈꯤꯒꯅꯤ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯕꯦꯡꯒ꯭ꯂꯣꯔꯁꯤꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯐꯪꯉꯤ ꯃꯁꯤꯅꯁꯨ ꯑꯩꯍꯥꯛ ꯄꯦꯟꯕ ꯂꯩ ꯍꯣꯏ ꯏꯆꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯆꯥꯟꯅꯒꯗꯕ ꯁꯤꯟꯐꯝ ꯀꯌꯥ ꯊꯕꯛ ꯀꯌꯥ ꯏꯟꯗꯤꯌꯥꯒꯤ ꯋꯥꯡꯃꯗ ꯂꯥꯛꯂꯕꯗꯤ ꯑꯩ ꯇꯧꯈꯤꯒꯅꯤ ꯑꯩ ꯆꯠꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯗ ꯈꯛꯇ ꯅꯠꯇꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏꯁꯨ ꯈꯔ ꯈꯪꯖꯤꯟꯕꯗꯤ ꯐꯕꯅꯤꯀꯣ ꯍꯣꯏꯑꯕ ꯏꯆꯦ 이쯤아기 와fam도 얌나부지 파세 아두부 아이코기 트레디션 아마디 아이덴티티 깐나나부 호나바다 아이코기 이람담 아마디 이람담기 짜나비고 타덕바디 걱정디 마 예수님이 이제 푸르마 짜니 푸르마 쪼바 까무기 마덕담바디 걱정디 이쯤아 ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤ ꯀꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯃꯣꯠꯄ ꯀꯣꯝꯗ ꯆꯨꯝꯊꯗꯨꯅ ꯏꯔꯥꯡꯃꯤꯟꯅꯔꯁꯤꯔ ꯏꯆꯦ ꯀꯩꯅꯣ ꯏꯆꯦ ꯅꯪꯅ ꯊꯕꯛ ꯑꯃ ꯐꯪꯂꯦ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯀꯔꯝꯕ ꯊꯣꯏꯗꯣꯛꯄ ꯅꯒꯨꯟꯅ ꯏꯆꯦ ꯅꯠꯇ꯭ꯔꯒ ꯀꯃꯤꯁꯅꯔꯗꯨꯅ ꯂꯨꯄꯥ ꯂꯥꯛ ꯀꯌꯥ ꯄꯤꯔꯨꯒꯦ 아두부디 만트리도 아이코이 바봉나 일렉션다 누바나 카라 빵우버기니 아두가 까미스탄 다이렉터가수 바봉가 캉나 짜나루버기니 ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯒ ꯁꯪꯒ ꯂꯩꯇ꯭ꯔꯕ ꯀꯃꯤꯁꯅꯔꯁꯤꯡꯒ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯦꯅꯦ ꯍꯥ 이제 이제만은 나는 너 영어 부크리 그래서 포지티브 니깅 비오 이제마 ꯑꯩꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯅ ꯉꯥꯛꯇꯒꯤ ꯎꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦꯅꯤ ꯑꯩꯗꯤ ꯑꯆꯨꯝꯕꯗꯣ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯕꯅꯤ ꯏꯁꯝ ꯁꯝꯅ UPSCꯒꯤ ꯑꯦꯛꯖꯥꯝ ꯂꯧꯕ ꯃꯇꯝꯗ ꯃꯀꯣꯛ ꯊꯥꯔꯤꯕ ꯑꯃꯅꯤꯗꯨ ꯃꯉꯥꯏꯔꯦ ꯃꯗꯨ ꯅꯠꯇꯕ ꯃꯈꯥ ꯊꯥꯕꯁꯤꯡꯗꯨꯗꯤ ꯀꯔꯝ ꯇꯧꯔꯝꯒꯅꯤ 또 야리가 ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯉꯥꯏꯈꯣ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯆꯞ ꯆꯥꯅ ꯄꯤꯕ ꯉꯝꯕ ꯃꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒ MLA ꯑꯃ ꯃꯅꯤꯄꯨꯔꯗꯒꯤ ꯆꯣꯡꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯁꯨ ꯊꯕꯛꯀꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯀꯅꯤ 아버님이 좀 방한데 강해 그나이 미생정도 너도 강대 땅는 강도 좀이 이제 강도 좀이 말하시다 이제 좀 내버려 답하게 와도 또 오자 또 말이 사지 미세 오케이 오케이 나바니 말이 ngakang sanaramuko ay manungda sa ako ay lonbira 어이 아이 이제마 야라니예 마담 시수 파나 텐지락레 이제마 파바 오피스다기 한렉레 아이서 뭐 영나바 자 떡자 다기 지게 돌겠다 노비야 farene farene tuti yoroko inaw kanobise mayum yoba pawa hinbiruso 아들이 이제마 아이 뭐 영나바 떡자 okay bye 이 답박 동도로가 ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯋꯥꯅꯣꯝꯂꯛꯄꯗꯣ ꯃꯥꯒꯤ ꯇꯅꯧꯕꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯒꯤ ꯂꯤꯂꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯕ ꯍꯜꯂꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯀꯣꯟꯊꯣꯡꯗ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏꯕ ꯑꯦ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯐꯣꯏꯗꯨꯅ ꯂꯩꯔꯤꯕ ꯅꯨꯡꯁꯤꯗꯕ ꯍꯣꯏ ꯑꯗꯣ
खरा थुना लाओबा आई ngaइदु लेरबनी थमगे क्यारिको खरा थुना लाओ थमे हेलो लेहा कना ngaइरिबनो हा खुइमु पाइरकपा ngaइब्राबु कैनोम पाइरे दु हेक तौरिदा अइना लाकपा लंबीसिदा नंगना सुमाय थाजदना खोइ थोंगा त केना लेरमबसिदा अइदि अइबु ngaइबो निंगुरे नत्रने ओरिनिदा आइगी नुसिनबा नुपादो बेंगलोरदगी एमटेक लोइरगा थोले आई उनबा लाकने ये अदुगी ngaइरमनिबा अदो हुजिकति अइ लाकलबनिना मा लाकद्रबसु यारेदना लेरे हायुने मी उसितबा तौनगुमसिको अइदि नंगु उसितबा नतिनि लेहा नंगु पामजबनी नुसिबनी कई कांदगे हुजिक मतमदबु मपादगी अवांग डिग्री पाइबा सातना कैदौना कतोरिबनो हा कानदे मतम मांगनुने लेहा लाइक लाइसु निंथिना हिरक्तबा अफबा छात्र ओइरक्तबा मीना अवांग डिग्री अफबा छात्रबु उसित पाउनदी अइसु मपानदा लाइरिक तमदै कई हा पिसक पिकलिङाइदगी मपानदा लाइरिकलिबनी नंगना खंगलि दुवाइ कैदौरगे मपानदा करिनो ट्रेनिंग अमा चलुरगा फेन ओइमन खिबदगी ठिका तौखिबदु नत्रो अइदि फेलोइबा नतिने लेहा थादबनी थादबा कई कांदगे एखोइ लमदमसिदा बो हाइदना अइ ठिका तौबै वानी जैसे मंत्री अइगी मीनी हा इंजीनियर अइगी मीनी सेक्रेटरी फमिबा कमिश्नर सिसु अइगी मीनी कनदि अइगी मरमदा इना याम ngang तल्लिने लेहा अइसे असम ठिकादार नतिने अखोइ पाबुंगी हे ngमथंगदा स्पेशल कॉन्ट्रैक्टर हा कनदि लेहा इबानी लोंगनबा तौसि वा नंग अइ लौरगे हाइबा लेरे हायुने नंग इसी अइबु उसितबी वारीरो लेहा अइ खंगे नंग नुपा मन नुसिने हाइबा अइ खंगे कुइरे हाइबा सोइ खंगे अदो होजिकति नुसिनबदो तो नुसिनौ कई कांदगे मत मांगंदना नकोय अखोइसे हौमिन कामिनरपनी अदुबो नंगदे एगोंदगे हेना अन मालेने ओइ बुंगो यारे चलो नहा मने थिबिरुरो मसी वासे तोसे लेहा नंग खंगनै हाइबा नुपादो तो ओइरोइ हाइबा हा कई कांदगे मत मांगंदना नंग खलुदे कई कांदगे हाइबा तौनु तौनु लेहा ai nang si song ning aku na leire nang thong long ning thuradi nang salak sajani ai tamjaro nang na pama tawjaro I thugera phugera naning tamjaro ai gi haiba bo nang se ai gi oiraga loire de le oi bunga naron nong mai pai basing na ne uran bagi thabak taw yai duna hat ka di koi tan tan na bado akhoi di yam ki jai madu gi kaim khalulu le ha ma koi gi so percentage bi kar bani ha kai kan da gi अकोई मतम से अकोई लमदम से नंग न खंगपोन नते हाइबा हा लमदम से की फिबम से नंग न खंगपोन नती हा सरकार के हाइबा लेती लनाई के हाइबा लेती लमदम से दबु असुम बा फबा थवाई से कदाई नो अमता हायु ने हा मसा मसा हिंग न बतो नगनी नुंगाई न बतो होना कतोरी बनी मसीदा नंग न नुंसी बकै दमा कथोकला बनी कायदना कानरोय ले हा अइना तौरी बसे लाल लेबाक ओइ बगिनी ने ले हा ai yam song ya kadori da leire हायुने nang khatu jakro ba Kari nang dino? jakro ai bani kari no ne fungang no le sipo ai bu irai lai na ta thu su sum de na ha mun na khalune thamoi kan mun ba su pa pu bani ko ha ai khangi ni hujik matam da aphaba wakhal ta ba nupi hai ba she ha aphaba nupa सेल थोप नुपा मसक मतौ बजा मजा भखलगा आई गुम भखलगा लेबा ngam नुपी दुरी ने अफब नुपी आइसे हा आई खंगिने नंग न खंगनै हाइबा नुपा दु करी 800 अमन बम थोबा लाइक पामन बदकी ममी बना आई चोर चोर लबा मनी थोय हाइबा दुरी खंगिने madu khang nang sai di pepe ngang si kai no na ho ji mai na pa bi ta ga na ru ko tho khoi no hai do ai koi da bu na koi chai mai la pa si da ka do ri ba le ha oi se ma koi gi sang sa ba gi tin se na bungo ai na lai ri ba ni nya ye ma si da na ti ha ma koi na nung dang na si na ri ba to si ba ai na lai ri ba ni le ha ka na ti khara le ka ne se o le bien khali le ha chen si yam pai la poi da adu di kai no Manipur gi lambi so ki ai na loi ni se mi ba ni ka ni o aduna da koi las tha ba yeng nongan ba ga thau hu kat pa ya ye na mayam na hai na ri ai si ma si da na ti
बाजार की इमा कैथेल अहुम छे अइना सेमी बनिने लेहाव ꯑꯗꯨꯅꯅꯤꯅꯦ ꯍꯟꯗꯛꯇ ꯖ꯭ꯋꯥꯔ ꯍꯥꯕꯗ ꯅꯤꯡꯈꯥꯏꯔꯦꯅ ꯃꯌꯥꯝ ꯏꯔꯥꯡ ꯑꯩꯅ ꯍꯥꯏꯖꯁꯅꯨ ꯑꯩꯅ ꯍꯥꯏꯖꯁꯅꯨ ꯃꯋꯥ ꯑꯃꯇ ꯂꯧꯗꯦ ꯑꯩ ꯅꯈꯨꯠꯇꯅꯦ ꯂꯤꯁꯤꯡ ꯆꯞꯄꯤ ꯕꯟꯗꯜ ꯕꯟꯗꯜ ꯂꯣꯁꯤꯟꯅꯒꯦ ꯑꯁ ꯅꯨꯡꯉꯥꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯣꯡꯅꯤꯡꯕ ꯒꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯇꯣꯡꯂꯒ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛ ꯚꯣꯠꯀ ꯂꯦꯞꯀꯗꯧꯔꯤꯕꯅꯤꯅꯦ ꯀꯩꯅꯣ ꯚꯣꯠ ꯂꯦꯞꯀꯦ ꯈꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯀꯨꯏ ꯀꯨꯏꯔ ꯂꯦꯞꯂꯒꯗꯕꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯍꯦ ꯍꯧꯖꯤꯛꯄꯨ ꯚꯣꯠꯀꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯛꯑꯕ꯭ꯔꯥ ꯅꯣꯏ ꯍꯥꯏꯅꯔꯤꯗꯨꯕꯣ ꯍꯥ ꯄꯥꯕꯨꯡ ꯉꯥꯏꯈꯣ ꯄꯥꯕꯨꯡ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯈꯣꯏꯃꯨ ꯄꯥꯏꯔꯛꯄ ꯌꯦꯡꯅꯤ ꯆꯠꯈ꯭ꯔꯒ ꯀꯨꯔꯥꯛꯀꯤ ꯃꯇꯧ ꯌꯦꯡꯉ ꯂꯩꯔꯝꯃꯤꯗꯨꯕꯣ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯀꯔꯤꯃꯇ ꯈꯨꯝꯗꯦꯕ ꯃꯥꯅ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯇꯨꯃꯤꯟ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯅꯤꯅ ꯍꯩ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯆꯥꯟꯁ ꯂꯧꯈꯤꯗꯣꯏꯁꯦ ꯑꯁ ꯌꯥꯔꯦꯁꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧ ꯅꯍꯥ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏ ꯃꯈꯨꯠꯇ ꯇꯨꯔꯤꯃꯤꯅꯦ ꯑꯁ ꯆꯪꯉꯨ 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 ꯑꯉꯥꯡ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯆꯣꯞꯄ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯆꯪꯉꯨ ꯂꯩꯍꯥꯎ ꯍꯣꯏ ꯍꯣꯏ 이거 너무 볼래꾸네봐. 나사 lep게 간절히 바봉. 까나기 마차노. 그러니 바봉. 나사 마닝 lep까이 티카달 바보기 마차도 바 티카달 레이디 바봉. 바보기 마차니 빠 레이디. 헤. 나 빠도디 뭐 아까스피 로고디 마밍 절리브니 해. 누비디 따라 망아 치브니. 너는 그야시비 마차노. 나사나 머리 수위 마차니 바봉. 아드디네. 나마드디 똥비 마차. 마니 바봉 어쩜 머니. 누가 따라 있으면 용 발로버리네. 하이 하이. 나 바바부는 이반 수분이네. 하이 하이. 뭉시다. 나 지는 너무 얌도 머럭도 난 농아이봉 광은 머로이도. 아, 누비가 디 지들고. 나사 티저들이 바봉. 오이네 누비 뒤지 빡항 오이네. 어디 마땅기를 샤비 아싱 무싱디 누빠드기 마마 아빠 사게네 때 로이니 영나보니. 단자들 레나 퍼뜨고. 나사 레나 레스 아무다 박세데 바봉. 책가버리 나사네 바봉. 레나 빡바이버시. 어허이. 샤다 빡잡으소네. 어허이. 저이 와칸나 술레이니. 나는 아시 봇 렘닝 칼레이브도. 바봉. 레나 마칼레브니 니구마. 바봉. 아이고 와이게. 어저께 뭐 땀다 봇 랩게는 송소리만 미싱어시디. 어허이. 다복 짱 떠럼바. 떠럼바. 돌로 짱 짜름바. 짜름바. 아 바봉. 세빈 오브샤리곰바. 어허이. 폴리스 오브샤리곰바. 어허이. 어디저기 레바키 마는 따는 모웅다 람비 사락 샹엄바. 바봉. 빌딩 사람바. 바봉. 아 저거 지가게 하더라고 시기. 바봉. 마차 마슈시. 어허이. 거. 어허이. 아두가 먼티 마돈 마빠는 오이런 분들이 거기 마차 마슈 거야마. 바봉. 아두가 이봉어. 하모싱을 안 떠드나 미야위 시바 떠게 정도 미위 나사 아코이고 뭐니 바봉 나이비리세. 양심 말합시다. 바봉. 낭나 까리까리. 나사 아주 티가 떠세게 바봉. 티가. 어허이. 주미 하이베. 이봉어. 하이비. 티가 떠게 하려거든요. 에이, 컨선 미니스터도 야나 벌절루. 젠 비루게라. 바봉. 나 비루게라. 바봉. 누비 비루게라. 비루게라. 아 야나 버터. 바봉. 엔지니어들이 타박가 내려버리네. 바봉. 타박도 마샤니. 마산. 뭐드는 당과다리 거위. 좀 머니 바봉. 어지게 못담다. 아파오버 티가 따로 이게 해 따라버리네. 농의 빠이브 상관 또 붙어. 바봉. 아두가 나 사주 농의 빠이브 따이. 에이 나사 아주 빠이제 바봉. 빠이래. 라이센스리 나사 빠이제리 벌세. 하이 탐질루. 바봉. 미우니. 아두가 이거 하이비. 나인 것이네. 커러연 탐질루네. 누기 와디 바봉 따라 아무거이. 상바 띠엔바 아파이바 용바 바봉 나 빠마다 하이비요 바봉. Very good. 빠이 어떻다 파자래. 파자바네 바봉. 아두가 이봉아. 어허이. 헤이. 오늘 아저우부득이나 마차. 마사 바보세. 딱뜨났지 너. 아두 수나 자 로이 당이 세. 너. 바봉. 당이 너. 아두 로이 떡세. 쫙 사랑이 너. 로이를 떡세 바봉. 예. 아두기 다띵 어렵지 너는 볼래께도 야래 입어. 아두가 바봉. 힘을 줬다. 하이비. 응진 뽑았다. 어허이. 이기 마음을 쌍드나. 어허이. 나 샤비 마상 마또 과자기 뭘 코마이 타박다. 바봉. 마두 머리 또 해봐. 마두 마빠 마붕 마빠기네. 짜이암 짜가면 이거. 바봉이 와도 랑파이 영어로 없는 저 티가 돌아갈 거면 또 그래 바봉. 야래 뭐 야래. 여로
와리 막하 고는 사나시 사부와 도리. 저저저 아이비요 빠봉. 나는 것이 레리바 용마시 통과라세 빠봉. 미안나 빠봉. 와자 토바 하이나 탕까기 와자도 맘처리바 탕다. 아이게 통과 많이 빠. 런던 제너레버쇼 아티아데 파리바 에로플랜도 따느리 미션이니 하이. nangi nongmai machad mukra chatkida ba thau na kine 빠봉. 와리 샤바. yauro habst loi yauro bani ni 빠봉. nang ngasi ai chanu pide yeng ba mi khali bu khan Pabon. na ma toi loi na khne 어. ai chanu pide 아. lep bu wa khan gi hongan da bini ha chai ma pa ni chap chan kham nga shini da Lilatra mata pier shab to chai yam chagan muni ko 빠봉. lemo 와리 샤바는 와이로들이 또 있어. bajara ka phale ni 빠봉 나사 여우셔게. yauro ne bu 레이데. 아이 살라기. anam chalo ne laide du wa tum khai na chatu 아도 빠봉. laide chalo ne 부디나 사는 세비 뭐 야들이 거. 아야. ira mo tu ina shu ho sari nang mai gung khang ro tan na ga nei khai ro ira mi shto sari 마시기 야호 경보 괴무제 마시 बाजी आई लक्सरी बाजी 많이 토이 बाजी 낭 요라 브로 होय बाजी 정모 정모 बाजी 강대 많이 토이보 애기 샤는 필레 하우시 뭐상 뭐 동네가 버저래 내 샤비 샤리 이거 왜래 बाजी 바지디 상무도 와래다 बाजी 낭가 바지 아 바본가 아이거네 바지. 와로 시나르버수 바지. 나 고연이나 와리시 멜리미타 다다버시다 이보 왕왕문 강대기 बाजी 나나 왕강게 떠오라 이식나 벌도 아주 그 박하게 해오이래 아 장gel로나 저는 빌라 이번이 아 이비마 내하우 하이 나봉머니 저희 라인 헤이 하이 बाजी 와리도 하지는 기안타는 사उने 노이보 होय बाजी 장모 이몽다 동관도 퍼지대 미는 오르가 하이 맞다 망한 거는 거 맞다 망무 제 동생 링엄다 술 라거니 하이 뚱다 이샤이 슈셈 한 줄랭이네 akwai ba si ma ai ba ngủ thế gì à ba phải bắt đầu thôi gì chứ qua đi đâu gan ta nó miên ta nó sống nè नोय बाजीसने हायसिबो नते असिबो कय हायनो adubo khangdaba ibani khara thuna luhongnaba tawrona hairamiba लुहोंबा लेहाव आई लुहोंग खिरोय आई लुहोंगदि ममांगदा युम पुबो ngमगदबा थबा म तोगिगेना खल्ले aibu kayang kuina ngai ku hairibano punsigi aroiba matam adu phawba ngai o hairabasu ai soidra maki ngai ba ngamani युमबानबा नुपी थीबा लुहोंगमगी वारे होसिक आइनो ओइबा मवंग असिदा आई लुहोंबा ngमखरे लेहा nangi mawong haibadudi ibani changduna seminagadabani taibang panbasida nupa matomda taibang ilaymaida lepa ngamdabani leminagadabani 아이슈 강해 아코이 이모 마눈다 마오마기 까나발레 하비세 아이슈 강해 아도 볼래하 아이는 마틱 사바 미모 어디 파버디 아이 루홍기로이나 칼레레 hojik nangna ingonda haige khana laglibasi madugi waising adura लेहा आई मतम खरा कोइने सतुना आइना तमलिबा सिनफम मसिक सानाबा हिरमदा आई थबक अमा हाना थिरुगने aibu makhatana kaya kuina ngai ku hairibano na nahi na sing tambaloire mai masing tambaloire ba haibasi yumban bagi lambida khong thangjan ma matam yo matamdi haukiba khangawdabani ko लेहा अखोई लमदम सदे आई सानाबा थबक फंगने हाबिसे आई थाजदे आई मतम खरा मपालमदा लेरुगे मतम साना आई नंगु सोइदा लोबो लाकनी aidi chaloi लेहा aigi punsina kaidongwai da su miram da hingloi nang na ibu
ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯏꯕꯥꯅꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ ꯂꯩꯍꯥꯎ ꯑꯩ ꯄꯥꯁꯤꯒ ꯄꯥꯕꯨꯡꯒ ꯀꯣꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯉꯤ ꯂꯩꯍꯥꯎ ꯄꯨꯟꯁꯤꯗꯤ ꯑꯣꯏꯒꯗ ꯋꯥꯈꯜ ꯈꯟꯕ ꯑꯆꯨꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯑꯩꯅ ꯇꯝꯂꯤꯕ ꯁꯤꯟꯐꯝ ꯑꯁꯤꯒ ꯆꯥꯟꯅꯕ ꯍꯤꯔꯝꯗ ꯊꯕꯛ ꯐꯪꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯐꯪꯕ ꯇꯥꯔꯕꯁꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯒꯅꯤ ꯅꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯅꯔꯤꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯦ ꯃꯄꯥꯟꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯏ ꯃꯅꯥꯇꯣꯟ ꯅꯝꯕ ꯃꯃꯥꯏ ꯄꯥꯛꯄ ꯑꯩꯈꯣꯏꯕꯨ ꯃꯅꯥꯇꯣꯟ ꯇꯨꯝꯕ ꯃꯃꯤ ꯂꯥꯎꯕꯁꯤꯡ ꯑꯁꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯍꯦꯛꯇ ꯀꯥꯎꯊꯣꯛꯏ ꯃꯗꯨꯅꯅꯤ ꯉꯁꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯏꯆꯠꯅ ꯈꯕꯔꯒꯤ ꯂꯩꯃꯥꯏꯗ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯤꯕꯁꯦ ꯂꯩꯍꯥꯎ ꯃꯗꯨꯅ ꯅꯪꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯤꯕꯅ ꯑꯩꯈꯣꯏꯅꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯅꯦ ꯂꯩꯍꯥꯎ ꯃꯤꯠꯌꯦꯡ ꯄꯥꯛꯅ ꯌꯦꯡꯕ ꯇꯝꯁꯦ ꯅꯪꯅ ꯃꯤꯔꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ ꯑꯩ ꯅꯪꯕු ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯅꯪꯕꯨꯗ ꯉꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯉꯁꯤꯁꯨ ꯑꯩꯒꯤ ꯋꯥꯈꯜ ꯀꯔꯤꯃꯇ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯠꯇꯦ ꯂꯩꯍꯥꯎ ꯃꯥꯂꯦꯝ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯩꯕꯥꯛꯅꯤꯅ ꯅꯪ ꯈꯟꯒꯗꯕꯅꯦ ꯑꯩꯗꯤ ꯈꯜꯂꯣꯏ ꯃꯅꯤꯄꯨꯔꯁꯦ ꯏꯔꯝꯗꯝꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯃꯤꯍꯥꯔ ꯃꯤꯄꯨꯅ ꯊꯜꯂꯕ ꯑꯆꯨꯝꯕ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯄꯣꯛꯐꯝꯅꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯑꯩꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯤꯡꯈꯤꯒꯅꯤ ꯂꯩꯍꯥꯎ ꯑꯩꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯂꯦꯞꯀꯦꯅ ꯈꯟꯒꯅꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯥꯡꯂꯛꯄ ꯑꯋꯥꯕ ꯃꯤꯁꯛ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯁꯤ ꯀꯩꯅꯣ ꯂꯩꯍꯥꯎ ꯑꯩ ꯇꯠꯇꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯅꯪ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯃꯤꯔꯝꯗꯁꯨ ꯍꯤꯡꯂꯣꯏ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯅꯦ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯉꯩ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒ ꯃꯍꯩ ꯇꯝꯕ ꯂꯣꯏꯔꯕ ꯁꯦꯟꯗꯥ ꯂꯝꯕꯤꯗ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕꯅꯤ ꯂꯩꯍꯥꯎ ꯌꯨꯝ ꯑꯁꯤ ꯅꯪꯒꯤꯅꯤ ꯌꯨꯝ ꯑꯁꯤꯒꯤꯁꯨ ꯈꯤꯇꯪꯗꯤ ꯈꯟꯕꯤꯌꯨ ꯂꯩꯍꯥꯎ ꯑꯩ ꯇꯠꯇꯅ ꯌꯨꯝꯗ ꯊꯣꯛꯂꯛꯀꯅꯤ ꯂꯩꯍꯥꯎ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯊꯕꯛ ꯑꯗꯨꯗ ꯑꯣꯏꯊꯣꯛ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯗꯕꯅꯤ ꯐꯔꯦ ꯅꯪꯅ ꯃꯤꯔꯝꯗ ꯆꯠꯀꯅꯤ ꯈꯟꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯊꯤꯡꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨꯀꯣ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯔꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯃꯨꯡꯗ ꯆꯥꯔ ꯀꯣꯐꯤꯔ ꯑꯃꯇꯪꯗꯤ ꯊꯛꯈꯤꯁꯤ ꯂꯥꯎ ꯆꯪꯁꯤ ꯈꯪꯗꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯒꯦ ꯈꯟꯅ ꯊꯝꯃꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯟꯖꯥ ꯐꯪꯂꯕꯁꯨ ꯑꯩꯒꯤ ꯆꯤꯝꯕꯥꯜ ꯑꯁꯤꯗ ꯍꯥꯏꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ ꯅꯪꯅ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯒ ꯅꯪ ꯑꯩꯕꯨꯗꯤ ꯇꯠꯇꯅ ꯅꯤꯡꯁꯤꯡꯕꯤꯌꯨꯀꯣ ꯂꯥꯎ 이몽대 썰러가 까리로 엄마땅데 이만이 자매나 기지
ꯊꯕꯛꯁꯦ ꯃꯥ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯈ꯭ꯔꯦ ꯍꯟꯗꯛ ꯑꯩꯅ ꯊꯕꯛ ꯍꯦꯛ ꯐꯪꯕꯒ ꯃꯥꯒꯤ ꯑꯋꯥꯕꯁꯦ ꯑꯩꯅ ꯁꯣꯏꯗꯅ ꯀꯣꯛꯍꯟꯒꯅꯤ ꯑꯩ ꯃꯉꯣꯟꯗ ꯋꯥ ꯉꯥꯡꯉꯔꯣꯏ ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯠꯇꯦ ꯄꯨꯡꯈꯥꯏ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯁꯦ ꯑꯩꯒꯤ ꯃꯤꯅꯠ 5 ꯈꯛꯇꯪ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯂꯥꯏ ꯃꯌꯥꯝꯒꯤ ꯃꯀꯣꯛꯇꯨꯕꯨ ꯑꯩꯅ ꯊꯦꯡꯛ ꯌꯨ ꯒꯣꯗ ꯍꯥꯏꯅ ꯍꯥꯏꯗꯣꯏꯕ ꯃꯇꯥ ꯐꯥꯎꯕꯗꯤ ꯔꯦꯗꯤ ꯍꯤꯠꯅꯤꯍꯦ ꯁꯥꯔ ꯍꯤꯠꯀꯤ ꯋꯥꯕꯨꯗꯤ ꯑꯩꯗꯤ ꯏꯪꯊꯝꯊꯥꯁꯨ ꯄꯨꯔꯥ ꯍꯤꯠꯅꯤ ꯍꯛꯆꯥꯡꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯗꯨꯅ ꯂꯩꯕ ꯄꯤꯌꯣꯔ ꯄꯥꯈꯪꯅꯤ ꯑꯗꯣ ꯀ꯭ꯋꯥꯒꯁꯤꯗ ꯉꯥꯛ ꯐꯝꯃꯨꯁꯤꯗ ꯌꯥꯅꯤꯗ ꯁꯥꯔ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯤꯕ ꯆꯈꯥꯎ ꯍꯥꯡꯕ ꯌꯥꯗꯕꯒꯤ ꯑꯅꯥꯕ ꯂꯩꯌꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯗ ꯁ꯭ꯋꯥꯏꯗ ꯔꯦꯁꯇꯨꯔꯦꯟ ꯑꯐꯕ ꯑꯃ ꯂꯩ ꯑꯗꯨꯝ ꯆꯥꯔꯨꯁꯦ ꯌꯥꯅꯤꯗ ꯁꯥꯔ ꯑꯩ ꯇꯣꯉꯥꯟꯅ ꯆꯥꯐꯝ ꯂꯩ ꯑꯁꯤꯗ ꯑꯗꯨꯝ ꯆꯥꯔꯨꯔꯒꯦ ꯅꯣ ꯅꯪꯅ ꯂꯟꯁ ꯊꯣꯛꯂꯛꯄꯁꯦ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯗꯕ ꯉꯁꯤ ꯈꯛ ꯊꯦꯡꯅꯕꯁꯤꯗ ꯆꯥ ꯁꯨꯡꯍꯟꯕ ꯍꯧꯅꯗꯦ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯆꯥꯕꯒꯤꯕꯨꯗꯤ ꯑꯩꯈꯣꯏꯒꯤ IT ꯄꯥꯔꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯁꯤꯗ ꯆꯥꯕ ꯑꯗꯨꯝ ꯌꯥꯏꯗ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯨꯕꯨ ꯁꯨꯝ ꯏꯀꯥꯏꯖꯕ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯅꯪꯕꯨ ꯄꯥꯝꯖꯕ ꯑꯩꯕꯨꯗꯤ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯕ ꯍꯥ ꯍꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯩꯅ ꯂꯩꯅꯤ ꯍꯥꯏꯌꯨ ꯅꯪ ꯀꯩ ꯆꯥꯅꯤꯡꯉꯦ ꯏꯀꯥꯏꯖ ꯍꯥꯏꯕꯅꯤ ꯁꯥꯔ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯃꯔꯝ ꯃꯇꯥ ꯑꯃꯈꯛ ꯂꯩꯕ ꯃꯔꯝꯗꯨ ꯀꯩꯅꯣ ꯍꯥꯏꯕ ꯍꯦ ꯐꯦꯃꯤꯂꯤꯗ ꯍꯥꯏꯗꯣꯛ ꯀꯩꯗꯧꯔꯒꯦ ꯁꯦ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤꯁꯤꯗ ꯆꯠꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯉꯥꯡꯅꯔꯤ ꯀꯔꯤ ꯍꯥꯏꯅꯔꯤ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈꯪꯄꯣꯟꯇꯦ ꯖꯥꯠ ꯃꯥꯟꯅꯕ ꯃꯁꯦꯟ ꯂꯣꯟ ꯃꯥꯟꯅꯕ ꯅꯈꯣꯏ ꯑꯩꯈꯣꯏꯁꯦ ꯃꯤꯔꯝꯗ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯦ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤ ꯁꯦ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯑꯁ ꯑꯩꯗꯤꯅꯦ ꯍꯣꯏ ꯁꯥꯔ ꯅꯪꯒ ꯆꯥꯃꯤꯟꯅꯒꯗꯕꯗꯣ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯍꯥꯏꯕꯅꯤ ꯀꯩꯗꯧꯕ ꯏꯀꯥꯏ ꯐꯦꯃꯤꯂꯤꯗ ꯍꯥꯏꯗꯣꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣꯃꯤ ꯀꯩꯅꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯍꯥꯏꯌꯣꯕ ꯑꯩꯈꯣꯏꯗꯤꯅꯦ ꯃꯤꯠ ꯆꯥꯅꯤꯡꯉꯤ ꯃꯤꯠ ꯋꯥꯠ ꯃꯤꯠ ꯑꯥꯏꯁꯤꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯗꯤ ꯍꯨꯏ ꯃꯤꯠ ꯌꯦꯟ ꯃꯤꯠ ꯉꯥ ꯃꯤꯠ ꯉꯥꯅꯨ ꯃꯤꯠ ꯁꯟ ꯃꯤꯠ ꯋꯥꯡ ꯃꯤꯠ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯁꯨ ꯑꯣꯛ ꯃꯤꯠ ꯆꯥꯕ ꯅꯨꯄꯤꯁꯨ ꯂꯩꯔꯤ ꯀꯣꯏꯔꯦ ꯃꯤꯠ ꯆꯥꯕꯁꯦ ꯁꯥꯔ ꯃꯤꯠ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏ ꯍꯨꯏ ꯃꯃꯤꯠꯀ ꯆꯥꯔꯕꯗꯤ ꯅꯨꯃꯤꯗꯥꯡ ꯑꯃꯝꯕꯗ ꯃꯤꯠꯀꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ ꯍꯥꯏꯌꯦ ꯑꯁ ꯑꯩꯗꯤ ꯃꯤꯠ ꯄꯜꯂꯛꯄꯁꯦ ꯍꯛꯆꯥꯡꯁꯦ ꯑꯦꯂꯔꯖꯤ ꯇꯧꯏ ꯀꯩꯅꯣꯝ ꯇꯧꯏꯗ ꯃꯤꯠꯀ ꯆꯥꯔꯗꯤꯅꯦ ꯄꯥꯡꯒꯟꯒꯁꯦ ꯌꯥꯝꯅ ꯀꯟꯒꯗꯣꯔꯤꯕ ꯖꯥꯠꯅꯤ ꯃꯤꯁ ꯂꯩꯁꯅꯥ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯇꯣꯛꯑꯁꯤ ꯀꯩꯗꯧꯔꯒꯦ ꯍꯦꯔꯥ ꯁꯥꯔ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯁꯤꯗꯅ ꯐꯥꯒꯤ ꯇꯧꯕ ꯋꯥꯅꯤꯗ ꯃꯤꯠꯄꯨ ꯀꯅꯥꯅ ꯆꯥꯅꯒꯤ ꯐꯥꯒꯤꯔꯣ ꯐꯥꯒꯤ ꯁꯤꯕꯦꯝꯃ ꯇꯥꯟ ꯆꯥꯗ꯭ꯔꯗꯤ ꯃꯤ ꯁꯤꯕꯅꯤꯍꯦ ꯃꯤꯅ ꯅꯣꯛꯄꯤꯗ꯭ꯔꯕ ꯐꯥꯒꯤꯗꯤ ꯁꯨꯔ ꯌꯥꯎꯗ꯭ꯔꯕ ꯏꯁꯩꯅꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯒꯨꯝꯕꯅꯤ ꯍꯥꯏꯖꯕꯅꯤꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯉꯤ ꯏꯁꯩ ꯃꯌꯥꯝꯁꯤꯁꯨ ꯐꯥꯒꯤꯅꯦ ꯍꯣꯏ ꯃꯤꯅ ꯆꯥꯅꯕ ꯈꯪꯗꯦ ꯃꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯆꯒꯟꯕ ꯅꯨꯄꯥꯗꯣ ꯑꯩꯅꯤꯅꯦꯍꯦ ꯑꯣ ꯑꯗꯨꯅꯔ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯇ ꯌꯦꯡꯗꯨꯅ ꯂꯩꯔꯤꯗꯣ ꯑꯩ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯀꯩꯅꯣ ꯁꯥꯔꯁꯨ ꯃꯤꯅ ꯐꯥꯒꯤ ꯇꯧꯔꯒ ꯐꯥꯒꯤꯅꯦ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯁꯨ ꯁꯥꯔꯒꯤ ꯋꯥꯉꯥꯡꯗꯨꯗ ꯈꯪꯕ ꯉꯝꯃꯤ ꯑꯁ ꯑꯩ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯕꯩꯅꯣꯕ ꯁꯥꯔꯅ ꯑꯗꯨ ꯑꯃꯣꯏꯗꯕ ꯉꯥꯡꯕꯤꯗꯨꯕꯣ ꯑꯩ ꯀꯩꯁꯨ ꯑꯣꯏꯗ ꯉꯥꯡꯉꯤꯅꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯑꯩꯗꯤ ꯍꯦꯛꯇ ꯀꯤꯁꯤꯜꯂꯛꯑꯦ ꯑꯩ ꯀꯤꯍꯜꯂꯕꯗꯣ ꯑꯁꯦꯡꯕꯅꯤ ꯁꯦꯡꯍꯜꯂꯕꯗꯣ ꯇꯜꯂꯤꯍꯦ ꯀꯤꯍꯜꯂꯕꯗꯣ ꯌꯥꯔꯦꯗꯣ ꯆꯥꯛꯅ ꯃꯔꯣꯝ ꯂꯥꯡꯕꯅꯤ ꯑꯩ ꯀꯨꯝꯊꯔꯝꯃꯅꯤ ꯅꯪ ꯁꯤꯗ ꯂꯩ ꯍꯥꯞꯅ ꯆꯠꯃꯤꯟꯅꯗꯣꯏꯕ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯤꯁꯦ ꯌꯥꯝ ꯂꯥꯞꯂꯕ ꯃꯤꯅꯦ ꯀꯣ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯅꯪꯅ ꯆꯠꯃꯤꯟꯅꯁꯦꯕ ꯏꯅꯥꯎ ꯂꯩꯁꯅꯥ ꯅꯪꯁꯨ ꯁꯤꯗ ꯂꯩꯔꯕꯣ ꯑꯩ ꯁꯤꯗ ꯂꯩꯔꯤ ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯏꯕ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯏꯅꯦ ꯑꯣ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯖꯦꯛ ꯃꯩꯀꯥꯝ ꯃꯦꯅꯦꯖꯔꯅꯤ ꯑꯝꯇ ꯈꯪꯗꯧꯅꯦ ꯃꯦꯅꯦꯖꯔꯅꯦ ꯍꯜꯂꯣ ꯍꯥꯏ ꯀꯩꯅꯣ ꯃꯦꯅꯦꯖꯔ ꯌꯥꯝ ꯃꯥꯟꯗꯤꯌꯦ ꯅꯪꯁꯤ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯎꯔꯕ ꯑꯗꯨꯗ ꯃꯤꯡ ꯈꯪꯗꯕꯩ ꯋꯥꯅꯤꯅꯦ ꯁꯥꯔ ꯑꯩꯒꯤ ꯃꯤꯡ ꯏꯅꯥꯎ ꯀꯧꯖꯩ ꯏꯅꯥꯎ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯦꯁꯨ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯏ ꯏꯆꯦ ꯍꯥꯏꯕꯗꯤ ꯃꯤꯁ ꯃꯥꯏꯀꯣꯏ Oh my God, round face. Oh, I know. I know. Who is this girl? ꯃꯥꯅ ꯑꯩ ꯒꯔꯜꯐ꯭ꯔꯦꯟꯅꯦ ꯁꯥꯔ Oh, very nice. Your girlfriend. Okay. 마셔 이게 girlfriend. ꯃꯁꯛꯁꯤꯒꯅꯦ ꯏꯅꯥꯎ ꯑꯩꯈꯣꯏ ꯁꯥꯔꯁꯦ ꯃꯄꯨꯟꯁꯤꯗ ꯑꯣꯏꯕ ꯑꯝꯇ ꯉꯥꯡꯗꯕꯅꯤ ꯃꯥꯅ ꯉꯥꯡꯕ ꯊꯥꯖꯔꯨꯅꯨꯀꯣ ꯀꯔꯤ ꯁꯥꯔꯅꯣ ꯑꯗꯨꯗꯤ ꯑꯣꯏꯗꯕ ꯉꯥꯛꯇ ꯉꯥꯡꯉꯗꯤ Okay now. Okay, Bema. 너희는 어떤 말이 잘하는 거? 아이코이니 스와이프었던 거이 터럭이겠고? ꯆꯠꯂꯣ ꯌꯥꯔꯦꯗ ꯏꯅꯥꯎ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ ꯇꯧꯔꯤꯁꯤꯡꯁꯦ ꯃꯣꯏ ꯁꯥꯔꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥ ꯑꯃ ꯂꯩꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯂꯩꯁꯅꯥꯁꯦ ꯑꯩꯒꯤ ꯃꯔꯨꯞ ꯍꯥꯟꯅ ꯆꯤꯡꯈꯩꯒ ꯃꯔꯤ ꯂꯩꯅꯔꯝꯕꯅꯦ ꯑꯗꯣ ꯆꯤꯡꯈꯩꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯔ ꯂꯩꯈ꯭ꯔꯦ ꯋꯥꯔꯤꯗꯣ ꯇꯣꯛꯑꯣꯕ
ꯄꯨꯡꯒꯤ ꯇꯥꯁꯂꯛꯂꯦ ꯏꯆꯦ ꯃꯗꯨꯕꯨ ꯊꯣꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯩꯅ ꯐꯣꯟ ꯇꯧꯔꯒꯗꯤ ꯍꯥꯏꯈꯤꯕꯅꯦ ꯇꯅꯧꯕꯤ ꯑꯩꯈꯣꯏꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯏꯅꯥꯎ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤ ꯃꯅꯤꯊꯣꯏ ꯀꯧꯕ ꯏꯕꯨꯡ ꯑꯃꯁꯨꯅꯦ ꯃꯐꯝ ꯑꯁꯤꯗ ꯉꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯌꯦ ꯀꯔꯤ ꯍꯥꯏꯕ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯅꯕꯨꯡꯁꯤꯡ ꯑꯃ ꯃꯃꯤꯡꯅ ꯃꯅꯤꯊꯣꯏ ꯀꯧꯋꯦꯕ ꯍꯣꯏ. ꯉꯁꯤ ꯁꯤ ꯂꯥꯛꯀꯅꯤꯕ ꯑꯗꯨ ꯅꯠꯇꯦ ꯏꯆꯦ ꯃꯗꯨꯕꯨ ꯊꯣꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯣ ꯑꯩꯅ ꯂꯥꯛꯑꯣꯗꯤ ꯍꯥꯏꯈꯤꯕꯅ ꯃꯥ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯦꯅ ꯍꯥꯏꯕꯅꯦꯕ ꯇꯅꯧꯕꯤ ꯆꯤꯟꯁꯨ ꯆꯤꯟꯃꯟꯈ꯭ꯔꯦꯗ ꯅꯣꯏ ꯏꯆꯦꯒꯤ ꯊꯕꯛꯁꯦ ꯑꯌꯨꯛ ꯄꯨꯡ 9 ꯅꯪꯅꯕ ꯑꯣꯐꯤꯁ ꯀꯥꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯇꯤ ꯁꯨꯡꯊꯥ ꯊꯥꯗꯕ ꯑꯣꯐꯤꯁ ꯀꯥꯗ꯭ꯔꯕꯁꯨ ꯇꯣꯂꯣꯞ ꯀꯛꯄ ꯁꯨꯇꯤ ꯂꯧꯔꯁꯨ ꯇꯣꯂꯣꯞ ꯀꯛꯄ ꯃꯤꯅꯥꯏꯗ ꯃꯤꯅꯥꯏ ꯃꯥꯟꯗ꯭ꯔꯣ ꯀꯩꯅꯣꯅꯦ ꯃꯤ ꯑꯣꯐꯤꯁꯀꯤ ꯑꯋꯥꯔꯕꯨꯅ ꯃꯤꯅꯥꯏ ꯃꯥꯟꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯣꯏꯑꯕ. ꯅꯣꯡꯃꯇꯅꯦ ꯑꯣꯐꯤꯁ ꯀꯥꯖꯗꯕꯗꯣ ꯀꯔꯤ ꯅꯣꯏ ꯇꯥꯝꯕꯁꯦ ꯅꯣꯡꯃꯗ ꯑꯣꯐꯤꯁ ꯀꯥꯗꯤꯌꯦ ꯀꯥꯖꯗꯤꯌꯦ ꯀꯔꯤ ꯑꯣꯐꯤꯁꯅꯣ ꯑꯗꯨꯗꯤ ꯑꯩꯗꯤꯅꯦ ꯁꯤꯔ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯗꯒꯗꯤꯅꯦ ꯊꯕꯛꯀꯗꯤ ꯁꯨꯡꯇꯧ ꯇꯧꯖꯔꯣꯏꯀꯣ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯪꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯤꯗ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯏꯁꯦꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅꯒ ꯑꯩꯅ ꯇꯧꯕ ꯑꯣꯏꯔꯕ ꯅꯍꯥꯟꯅ ꯅꯥꯔꯅꯤ ꯑꯩꯗꯤ ꯏꯁ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯍꯨꯃꯥꯡ ꯇꯥꯕꯁꯨ ꯅꯠꯇꯕ ꯑꯔꯨꯝꯕ ꯄꯣꯠ ꯊꯥꯡꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯊꯕꯛ ꯇꯧꯖꯩꯌꯦ ꯍꯣꯏꯑꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯊꯕꯛ ꯇꯧꯖꯩꯌꯦ ꯅꯣꯡꯃꯇꯅꯦ ꯄꯨꯡ 9 ꯑꯣꯐꯤꯁ ꯀꯥꯖꯗꯕꯗꯣ ꯄꯨꯡ 9ꯗ ꯑꯣꯐꯤꯁ ꯀꯥꯗꯤꯌꯦ ꯍꯣꯏ ꯄꯨꯡ ꯀꯌꯥꯗ ꯀꯥꯔꯤꯕꯗꯨꯗꯤ ꯄꯨꯡ 1ꯗ ꯀꯥꯔꯒꯅꯦ 2, 3ꯗ ꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯄꯨꯡ 1ꯗ ꯀꯥꯔ ꯄꯨꯡ 2, 3ꯗ ꯍꯜꯂꯛꯏꯕ ꯍꯣꯏ. ꯃꯗꯨꯏ ꯑꯣꯐꯤꯁꯇꯨꯃ ꯐꯔꯝꯃꯅꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯂꯧꯕꯗ ꯁꯦꯜ ꯇꯤꯡꯏꯅ ꯍꯥꯏꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯗ ꯋꯥꯗꯅ ꯁꯦꯜ ꯐꯪꯕꯒꯤꯅꯤ ꯈꯪꯉꯕꯔꯣ ꯍꯣꯏ ꯀꯩꯅꯣ ꯕꯁꯤ ꯄꯉꯥꯟꯗ ꯉꯥꯏꯅ ꯃꯤ ꯇꯥꯔ ꯀꯩꯅꯣ ꯈꯟꯗꯣꯏꯅꯣ ꯁꯤꯕꯣ ꯑꯩ ꯑꯗꯣ ꯑꯇꯩ ꯂꯩꯔꯤ ꯀꯩꯗꯧꯔꯒꯦ ꯑꯩꯁꯨꯅꯦ ꯍꯟꯗꯛ ꯋꯤꯛꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯗ ꯊꯣꯛꯂꯛꯑꯅꯤꯅ ꯄꯥꯕꯨꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯦ ꯍꯩ ꯑꯗꯨꯒ ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯅꯣꯏ ꯄꯥꯕꯨꯡꯗ ꯍꯥꯏꯌꯣꯅ ꯍꯥꯏꯕꯗꯣ ꯅꯪ ꯑꯗꯨ ꯀꯥꯎꯅꯤꯀꯣ ꯑꯩꯁꯨ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇꯨꯗ ꯀꯥꯔꯗꯧꯅꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯅꯅꯦ ꯃꯅꯤꯄꯨꯔꯗ ꯉꯥꯡꯅꯒꯗꯕ ꯃꯐꯝꯁꯤꯒꯤ ꯋꯥꯅꯅꯦ ꯁꯤꯗ ꯉꯥꯡꯅꯒꯗꯕ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯒ ꯋꯥ ꯉꯥꯡꯉꯨ ꯑꯦꯛꯖꯥꯝ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯔꯦ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯐꯪꯉꯦ ꯀꯥꯏꯅ ꯁꯛꯁꯦ ꯍꯦꯛꯇ ꯇꯥꯈꯠꯄ ꯍꯧꯔꯦꯅꯦ ꯍꯣ ꯇꯧꯖꯗꯦ ꯕꯨꯡꯉꯣ ꯅꯕꯨꯛꯇꯣ ꯄꯤꯛꯁꯜꯂꯛꯑꯅꯨ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯑꯩ ꯊꯕꯛꯀ ꯂꯥꯏꯔꯤ ꯃꯅꯤꯄꯨꯔ ꯍꯥꯟꯅ ꯍꯦꯛ ꯊꯣꯛꯄꯒꯅꯦ ꯅꯪ ꯍꯥꯟꯅ ꯊꯣꯛ ꯂꯥꯎ ꯆꯦꯟꯁꯤꯜꯂꯅꯤ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯆꯦꯟꯗꯣꯏꯕ ꯑꯣ ꯅꯪ ꯁꯦꯟꯅꯕꯗ ꯑꯩꯁꯦ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯔꯤꯌꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯀꯩꯗꯧꯕꯗ ꯁꯦꯟꯅꯔꯤꯕ ꯅꯪꯗꯤ ꯑꯉꯥꯡ ꯃꯆꯥꯗꯤ ꯍꯦꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯄꯒꯅꯦ ꯊꯕꯛꯀ ꯂꯥꯏꯔꯤ ꯅꯪ ꯍꯥꯟꯅ ꯊꯣꯛ ꯂꯥꯎ ꯆꯦꯟꯁꯤꯜꯂꯅꯤ ꯑꯩꯁꯦ ꯆꯦꯟꯕ ꯍꯥꯏꯕꯗꯣ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯒꯅꯣꯕ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯅ ꯆꯦꯜꯂꯕꯗꯤꯅꯦ ꯂꯨꯍꯣꯡꯕꯗꯅꯦ ꯀꯔꯤꯝꯇ ꯎꯂꯣꯏꯅ ꯍꯥꯏꯖꯕꯗꯣ ꯀꯔꯤ ꯆꯦꯜꯂꯗꯤ ꯑꯋꯨꯟꯄꯣꯠ ꯀꯩꯝꯇ ꯎꯠꯂꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯩꯒꯤꯗꯤ ꯅꯪ ꯂꯧꯔ ꯂꯣꯏꯔꯦ ꯑꯋꯨꯟꯄꯣꯠꯇ ꯅꯪ ꯇꯣꯂꯣ ꯑꯗꯨꯝ ꯌꯥꯎꯖꯔꯛꯑꯗꯧꯗꯨꯕꯨ ꯏꯆꯦꯃ ꯊꯣꯛꯂꯛꯂꯦ ꯏꯆꯦꯃ ꯑꯗꯨꯒ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯑꯗꯕꯅꯤ ꯍꯥꯏꯕꯗꯨ ꯏꯆꯦꯗ ꯍꯥꯏꯌꯨꯀꯣ ꯏꯆꯦ ꯇꯅꯧꯕꯤ ꯅꯪ ꯉꯁꯤꯗꯒꯤ ꯏꯝꯐꯥꯜ ꯊꯣꯛꯂꯅꯦꯕ ꯍꯣꯏ ꯏꯆꯦꯃ ꯉꯁꯤꯁꯦ ꯏꯆꯦꯃ ꯌꯥꯎꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯃꯤꯟꯅꯅꯤꯡꯕꯅꯦꯕ ꯑꯗꯨꯗ ꯏꯆꯦꯃꯅ ꯁꯪꯗ꯭ꯔꯕꯅꯤꯅꯅꯦ ꯀꯣꯁꯀꯦꯁꯤꯗ ꯑꯣꯏꯅ ꯄꯨꯔꯛꯂꯕꯅꯤ ꯁꯤ ꯏꯆꯦꯃ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯥꯅ ꯊꯣꯡꯕꯅꯦ ꯏꯆꯦ ꯍꯧꯖꯤꯛ ꯂꯟꯁ ꯇꯥꯏꯝꯁꯤꯗ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯇꯅꯧꯕꯤ ꯏꯆꯦꯃ ꯑꯩꯈꯣꯏ ꯏꯅꯥꯎꯁꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯊꯕꯛ ꯑꯃ ꯇꯥꯟꯅꯔꯅꯤꯅ ꯀꯟꯅ ꯇꯛꯏꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯅꯤꯡꯕ ꯊꯨꯡꯖꯔꯁꯨꯅꯣꯅ ꯈꯜꯂꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯇꯅꯧꯕꯤ ꯌꯨꯝꯒꯤꯗꯤ ꯀꯔꯤ ꯀꯔꯤ ꯂꯩꯔꯕ ꯏꯆꯦꯃ ꯑꯩꯗꯤ ꯀꯔꯤꯝꯇ ꯂꯩꯖꯗꯔꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯔꯤꯝꯇ ꯂꯩꯔꯛꯀꯅꯨ ꯁꯔꯇꯤꯐꯤꯀꯦꯠꯀ ꯃꯥꯔꯛꯀ ꯋꯥꯡꯅ ꯄꯨꯔꯛꯑꯣ ꯍꯥꯏꯌꯦ ꯏꯆꯦꯃ ꯑꯗꯨꯗꯤ ꯃꯥꯔꯛꯇꯤ ꯀꯌꯥ ꯌꯥꯝ ꯋꯥꯡꯕ ꯃꯥꯔꯛꯇꯤ ꯋꯥꯡꯅ ꯄꯨꯗ꯭ꯔꯦ ꯏꯆꯦꯃ ꯑꯗꯨꯗꯤ ꯏꯆꯦꯃ ꯑꯩꯅ ꯄꯨꯔꯛꯏꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯍꯥꯎ ꯑꯃꯨꯛ ꯌꯦꯡꯕꯤꯍꯧꯔꯣ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯑꯗꯨꯏꯅ ꯏꯆꯦ ꯇꯅꯧꯕꯤꯁꯦ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯊꯤꯟꯕꯤꯔꯨꯁꯨ ꯍꯣꯏ ꯏꯆꯦ ꯑꯩ ꯊꯤꯜꯂꯨꯔꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦꯃ ꯑꯩ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯖꯔꯒꯦ ꯑꯣꯀꯦ ꯒꯨꯗ ꯕꯥꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯆꯦ ꯇꯅꯧꯕꯤꯅ ꯊꯣꯡꯉꯤꯗꯣ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯈꯨꯠ ꯈꯨꯇꯨꯝ ꯑꯃ Excuse me. 그럼 당석이. Hello. 그럼다. Yani kay tabigada ba ꯁꯣꯝ ꯏꯝꯐꯥꯜꯗꯒꯤꯅꯦ ꯍꯥꯏ. ꯃꯥꯅꯦ ꯑꯣ. ꯀꯔꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯕꯦꯡꯒ꯭ꯂꯣꯔꯁꯤꯗ
थबक अमा तौजरगा मफम मसिदा नुंगाई लेजरगेना अई हेक्ता लाक्सबने मधु नत्रबदी मी अमा ओइना करमना मरे माउ थोंना नुंगाइन हिबा ngamgani अदो मफम सिदादी करी अई मफम मसिगी मल्टीनेशनल कंपनी दा लाक्सबने अदुदी ऐसे मफम ददा लेजबनी ओ याम नुंगाइजरदि हाबिता सबमिनरुसे सॉरी हौजिति लंच टाइम ने कैफे दा ngatang chadnuna sakhang mai khangna boina coffee room tang thaukhis याय ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯋꯥꯏꯗ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦꯗ ꯌꯥꯝꯅ ꯋꯥꯕꯖꯥꯠꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯝꯄꯅꯤꯒꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯕꯤꯒꯦ ꯑꯩ ꯏꯇꯣꯝꯇꯅꯦ ꯈꯪꯗ꯭ꯔꯦꯗ ꯄꯨꯟꯁꯤꯁꯦ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯒ ꯑꯐꯪꯕ ꯀꯔꯤ ꯀꯔꯤꯅꯣ ꯇꯧꯔꯒ ꯍꯤꯡꯕꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯦꯅ ꯈꯜꯂꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩ ꯊꯕꯛ ꯇꯧꯅꯤꯡꯗꯦ ꯇꯧꯕ ꯇꯥꯕꯁꯨ ꯃꯐꯝ ꯑꯁꯤꯒꯤ MNCꯗ ꯂꯩꯔꯒ ꯇꯣꯂꯣꯞ ꯆꯥꯎꯅ ꯆꯥꯔꯒ ꯑꯩ ꯂꯩꯒꯦꯅ ꯈꯜꯂꯦ ꯑꯗꯨꯗꯤ ꯑꯩꯒꯁꯨ ꯃꯣꯠ ꯌꯥꯝꯅ ꯃꯥꯟꯅꯩ ꯍꯣꯏ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯍꯣꯏ ꯆꯠꯂꯁꯤ ꯊꯦꯡꯛ ꯌꯨ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛꯅ ꯃꯁꯛ ꯐꯖꯩ ꯇꯌꯤꯡ ꯇꯌꯤꯡ ꯈꯪꯗꯦ ꯇꯤꯟꯅꯕ ꯍꯥꯏꯕꯗꯨ माना नसाई फोन दा हारिबो मयाम नते माबु मणिपुर दा मोना थोरा रो हारबा जालाने नत्रगा माना मपान दा इबु ससेन हौरमबदुदा आइना यादबदगी माना इबु नुसिबु वालबा जाला इबानिगी मरक्ता लैनरिबा पल्लसे नंग खाइदुना चंगे खन अदुबु चंगबदि ngamdi उनिंगबा मागी सक्तमदो कैदंगैनो आइगी मिटकी मांगसिदा लेबलगदबा Thank you.
matang na matam na yadrabaso. Ngasidi. Tanzaya nga sari. Leire, Salasilaw. kayo nang naharito. Nati, nang isi ay busit ni bahay betul. Ay nahari nga sida ne. Patsara na yaw. Nalaw si. Nadrabadi nang nasana yadrabaso. Ay na namdo na pagan. Leire, nalaw si ako'y basi kaura. Hayo, ako'y basi kaura. Law. Basi! Basi! Nanggu ay ko iba pangdabadi, nanggu chuka namtagi wala, nanggu yasira, nanggu kaptul hat kare. Basi! Ay ito, ay kalau basi! Ay! Nagano na! Ano? Oh! Nang mo rin. Sinima at biyo sa say-say habi mo masili kangan naman tayo ka. Yeah! 이게 있잖아, 이제 갈 수로 있더라. 세라, 이 먹거리나 리나. 미유시다. 더비, 그래도 요래. 아이고, 시험에 떠면 더비, 그래도 요래 더비. 더비, 아주 젠트바. 누빠도 레전 거기 기가 다니. 천장 바이바, 이나까라 그 이무기 맞자니. 어떻게 많아. You must be by Jack Lake. Kasi ito mga mga kanrin dyan ang piwo. Tawi! Yari makatabi ko. Ay, loy na kangjari tawi. Hayo, itawi ng pambil si Karino. Hayo siya ngayon tawi. Itawi! Kayo na itawi na hayo diba? Nati, ay nagmamahal si Karino itawi. Diyan kiba, tiga na narin siya. Ay, gisali hawa kasi Manila na din itawi. Tawi, ay di. ꯑꯩ ꯏꯆꯥꯅꯨꯄꯥ ꯃꯅꯤꯊꯣꯏ ꯕꯦꯡꯒ꯭ꯂꯣꯔꯗ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯐꯪꯉꯦ ꯇꯣꯂꯣꯞ ꯂꯨꯄꯥ 50,000ꯃꯨꯛ ꯆꯥꯏ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯦ ꯇꯝꯒꯦꯅ ꯂꯥꯛꯆꯕꯅꯤ ꯇꯧꯕꯤ ꯑꯗꯨꯒꯤ ꯇꯧꯕꯤꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯗ ꯅꯆꯥꯅꯨꯄꯤ ꯊꯥꯖꯒꯦ ꯈꯜꯂꯤꯕꯅꯤ ꯇꯧꯕꯤ ꯀꯩꯅꯣ ꯏꯇꯥꯎꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ ꯏꯇꯥꯎ ꯋꯥꯈꯜ ꯂꯥꯟ ꯆꯠꯈꯤꯗꯣꯔꯤ ꯇꯧꯕꯤ ꯀꯨꯅ ꯉꯁꯤ ꯑꯩꯅ ꯁꯤꯟꯕꯅꯤ ꯁꯤꯔꯦ ꯇꯧꯕꯤ Basi! Yari topiro. Babu! Nasabula na lang bigano. Nasalati niya, Babu. Nasalati. Ay, punabhangi! Yari to! Lasyabi na sani yada na pakhang naman na nangikati na siyang biyablo! Ay, kange! Itaw bidi! Siyang galay ba? Siyang paiba migil siyang waining ba? Ay di! Siyang itat kang bihing ba mi siyang itaw bidi? Yari! Ay, iwasya mo tabi ko itawi. Ay, iwasya mo tabi Ay, itaw iwataroy! Ay, itaw iwatapahamdi! Yari! Ay, isu! Ay, isaan pa manitoy kinamagda! Tabak daw ba? Masak pa ba? Yan ang pamamiyama! Pamamamiyama! Ay, imaw mo itigani! Aduga! Siyempre ba? Isang icat po, lumay di juan mangamba, imong musida, amuha na pumuntaroy kami. Nakoy manita na rin! Masilagi, nakoy imong sa amul pumuntaroy! Amul pumuntaroy! Babu! Babu! Babu, among kaningay di ko. Nasayo asya mong tatabi ko. Nasala nila naman ko. Maski. Karigit kami no. Ha, may palay ni siya. Siya kita mo tayo palay ni siya. Karigit kami no. Langit pa mo na. Ha, ipay
ꯏꯁꯥꯕꯨ ꯈꯔ ꯋꯥꯔꯧꯈ꯭ꯔ ꯃꯥꯅꯦ ꯏꯄꯥꯅꯦ ꯃꯥꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯒꯦ ꯆꯪꯉꯣ 자기 글씨 그리 떡내게 벌쇼 तनुबी हेमा इनाव लाओ चंगो हौजिकती आइसु ऑफिस थबक तौरबनिना नंगसु अथुब मतमदा थबक तौदब याद्रे अदुननी आइना नंगबु लाओना कौरिबसे अदुगनी इनाव नंगी थबकी मतंगदा वारी सानगदब तामोदो अदुसु लाओना हाइख्रबने आइना तनुबी आइना मफमसे लाइसे कदौरगी नंगोंदा करिगुंबा मा हागे हाइदो लाक अखु अनी नुसिने खंगलमतदा करी अमु हागे हाइनो आइना नंगबु याम नुसि सिना त्रने तनुबी आई दिल्ली आईटी दगी कॉल लेटर लाई अदुना आई दिल्ली चलगी हाइना लेपे अदुदी आइना नंगी वखलदा सागत्रिब मंगासिंगसिदी अरियमदा तागदौरिब्रा तनुबी आई मणिपुर लेरगा मणिपुर से सेन तुमने थबक तौबसे आई याम पामक्त्रे अदुगो तनुबी आई नंगुदी थमोय सिंहने नुसि नंगी सिदी मया मांगदा इबु इकाय बेबी नत्रो आइंगोंदगी नंगी थबकनि हेना लुरबा नत्रो तनुबी आई वाहे ता आई नंगी ना तोइना लाकनी God! Hero luxury. हेमा तामोइरे आइदी खाना ओरबे खालुरी दिक्सन बियो तामो Taramana. तामो आइना हाइबा मरुपनी इनाव गवे इनाव खांनावो कुचोके. इना हालंबनी हा. इना वैदा को. इना ओना आई खांगवे. कोई तनवी का इसी मखोई पाबुंग ना हाइदना आइना मंत्री दा हाइ. इसी अते हम तनते. स्पेशल कॉन्ट्रैक्टर लैरेन हाइबदुनी. आई कोई रोए इशू बोले पानी. हाँ कोई केंद्र की मंत्री से कोई ना कहन. हाँ मंत्री सो कोई रोएन मने हाइदे भाई ना. इनाव तामोसे अखो इमु मनुंगी मतिंगाना पांगबिबा खै बाबुंगा तिनाबा मियोइने नाकिदा हाइबदुसिने तामोसिना सिनबिगदौरिबने इनावबो लुपा लाख कुनमंगा कुनछागा थौरांग तोबा ngamgadro. बधिका कनो थबक किदी थामगी मनु तो ओदर थोन गेने. अदु तामोना फानबा सिमिबदि यारोइद्रो करिनो ले कनो तनौबी. अइना कदाइ दे सिनबा यादोइनोने. ओइ शिल्दी मंत्री हा कमिश्नर अदगी डायरेक्टर मथंग आ दिलिंग केराने भौ ये धर कदोरी बनीने. हा मसीदा नतेने. फाइल पुथोक पुसिन तौननबा लेरिबा पियोन दो भौ पैसा पीगदौरी बनीने. अइगी पैसा लुपा म यावगदब नतेने सैदा. मसीबु कौरी अपॉइंटमेंट प्रोसेस. हा तामो महासे नंबर 1 ना फंगबा मपाला मतम ना अफबा सात्रनी. नंबर 1 ना फंगी लोली खरा ngang ngami haidana yaba natine tanobi thabak sangam daida. Ha नंबर 1 फंगबदुना थबक चंगबा या पोंती को. hey
डिग्री पाइरगा लोइरेने सात्रदी हयेंग थबक चंगलमदाइदा पैसा पीबा ngamba ओइरगा लोइरेने तामो ꯑꯩꯒꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯀꯅꯥꯝꯇ ꯍꯧꯗꯣꯛꯄꯤꯔꯅꯨ ꯑꯗꯨꯒ ꯑꯩꯅ ꯉꯁꯤ ꯃꯐꯝꯁꯦ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩ ꯗꯦꯜꯂꯤ ꯑꯥꯏꯇꯤꯗꯒꯤ ꯀꯣꯜ ꯂꯦꯇꯔ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩ ꯗꯦꯜꯂꯤ ꯆꯠꯂꯅꯤ ꯍꯥꯏꯗꯅ ꯇꯅꯨꯕꯤꯗ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ ꯑꯗꯨꯅ ꯐꯩ ꯏꯅꯥꯎ ꯀꯣꯏꯒꯨꯝꯕ ꯑꯐꯕ ꯁꯥꯇ꯭ꯔꯗꯤ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯋꯥ ꯀꯝꯄꯦꯅꯤꯒꯤ ꯅꯠꯇ꯭ꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁꯀꯤ ꯄꯔꯤꯈ꯭ꯌꯥ ꯂꯦꯞꯇꯅ ꯊꯥꯗꯨꯅ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯏꯅꯥꯎꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯁꯨ ꯅꯈꯣꯏ ꯃꯁꯦꯜ ꯑꯥꯗ ꯂꯩꯃꯤꯟꯅꯕ ꯊꯤꯒꯗꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯤꯁꯤꯗꯤ ꯅꯈꯣꯏꯒ ꯆꯥꯟꯅꯗꯦ ꯆꯥꯁꯨ ꯆꯥꯟꯅꯔꯣꯏ ꯃꯄꯥꯟꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯆꯧꯕꯗꯗꯤꯀꯣ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯇꯧꯕꯅ ꯍꯦꯟꯅ ꯃꯥꯏ ꯀꯩꯅꯣ ꯇꯧꯕꯅꯤꯅꯦ ꯏꯅꯥꯎ ꯇꯥꯃꯣ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝꯗꯗꯤ ꯇꯥꯃꯣꯅ ꯌꯦꯠꯁꯟꯕꯤꯗꯕꯅ ꯐꯒꯗ꯭ꯔꯥ ꯃꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯛꯀꯅꯨ ꯀꯣ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯛꯀꯅꯨ ꯅꯈꯣꯏ ꯃꯄꯥꯟꯗ ꯇꯝꯂꯛꯄ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯆꯠꯅꯕꯤ ꯀꯌꯥ ꯈꯪꯗꯦꯅꯦ ꯀꯩꯅꯣꯅꯦ ꯇꯥꯃꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯔ ꯍꯩꯔꯕꯅꯦꯅ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯀꯣ ꯑꯩꯁꯦ ꯂꯝꯗꯝꯁꯤꯗ ꯍꯤꯡꯂꯤꯕ ꯌꯦꯜꯍꯧꯃꯤ ꯂꯩꯔꯦꯅꯤꯅꯦ ꯏꯕꯨꯡꯉꯣ ꯇꯥꯃꯣ ꯀꯔꯤꯒꯤꯅꯣ ꯇꯥꯃꯣꯅ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯤꯕꯁꯤꯕꯣ ꯃꯐꯝ ꯑꯁꯤꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯐꯕ ꯂꯩꯇꯕꯗꯒꯤ ꯃꯄꯥꯟꯗ ꯆꯠꯇꯨꯅ ꯇꯝꯕꯨꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯈꯨꯗꯤꯡꯃꯛꯇ ꯑꯦꯅꯤ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯤ ꯃꯄꯥꯟꯗ ꯇꯝꯃꯛꯄ ꯁꯥꯇ꯭ꯔ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤꯅꯦ ꯇꯥꯃꯣ ꯅꯣꯏ ꯃꯄꯥꯟꯗ ꯇꯝꯂꯛꯄ ꯁꯥꯇ꯭ꯔꯅ ꯂꯝꯗꯝꯁꯦ ꯄꯥꯜꯂꯦ ꯁꯤꯅꯤꯅꯦ ꯑꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯆꯣꯞ ꯆꯣꯞ ꯆꯥꯅꯔꯤꯕꯁꯦ ꯂꯈꯣꯏ ꯀꯥꯀꯨ ꯇꯥꯔꯦꯅꯦ ꯁꯨꯝꯗꯧꯁꯤ ꯇꯥꯃꯣ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯌꯦꯠꯅꯒꯨꯝꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤ ꯇꯧꯔꯒ ꯐꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯟꯅꯁꯤ ꯑꯗꯨꯒ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯑꯃ ꯆꯪꯉꯤꯅꯦ ꯇꯥꯃꯣ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯕꯦꯕꯥꯔ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯅꯈꯣꯏꯒ ꯑꯩꯈꯣꯏꯒ ꯀꯔꯝꯅ ꯄꯨꯟꯁꯤꯟꯅꯒꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯑꯩ ꯅꯪ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯑꯩ ꯅꯪꯅ ꯈꯪꯅꯤꯡꯕ꯭ꯔꯣ ꯀꯩꯅꯣ ꯇꯥꯃꯣꯅ ꯍꯥꯏꯕꯤꯕ ꯍꯥꯏꯕꯤꯗꯕꯗꯤ ꯀꯔꯤꯅꯣ ꯃꯁꯤ ꯌꯥꯝ ꯍꯥꯎꯗꯦꯅꯦ ꯑꯩ ꯊꯣꯛ ꯇꯥꯃꯣꯅ ꯑꯗꯨ ꯌꯥꯝ ꯁꯧꯕꯤꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯄꯨꯊꯣꯛꯑꯒ ꯑꯩꯕꯨ ꯀꯤꯍꯟꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯄꯨꯟꯁꯤꯗꯁꯨ ꯈꯜꯂꯅꯨ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯆꯪꯉꯒ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯃꯗꯨꯁꯨ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯈꯪꯂꯕꯅꯤ ꯀꯣꯛ ꯆꯠꯊꯣꯛꯑꯗꯅ ꯀꯩꯗꯧꯕꯩ ꯑꯩꯉꯣꯟꯗ ꯌꯦꯜꯂꯤꯕꯅꯣ ꯃꯗꯨ ꯃꯤꯕꯤ ꯋꯥꯉꯥꯡꯅꯣ ꯍꯣꯏ ꯇꯅꯧꯕꯤ ꯑꯩꯒ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯨꯡꯁꯤꯅꯖꯔꯛꯄ ꯅꯨꯄꯤꯅꯤ ꯅꯨꯡꯁꯤꯔꯦ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯁꯦꯝꯃꯦ ꯃꯥꯃꯤ ꯑꯣꯏꯔꯦ ꯑꯩꯅ ꯂꯧꯔꯅꯤ ꯅꯪ ꯀꯩꯗꯧꯒꯦꯕ ꯁꯤꯗꯩꯗ ꯑꯩꯒꯤꯗꯃꯛ ꯑꯗꯣꯝꯅ ꯄꯥꯡꯒꯜ ꯐꯨꯗꯣꯛꯃꯗꯨꯅ ꯃꯨꯛꯅꯕꯒꯤ ꯃꯑꯣꯡꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯖꯗꯦ ꯇꯅꯧꯕꯤ ꯑꯩ ꯏꯁꯥꯒꯤꯁꯨ ꯐꯤꯔꯦꯞ ꯂꯩꯖꯩꯌꯦ ꯇꯅꯧꯕꯤ ꯑꯩ ꯈꯪꯉꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯇꯅꯧꯕꯤ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯍꯤꯡꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ ꯅꯨꯡꯁꯤꯕꯗꯤ ꯊꯃꯣꯏꯒꯤ ꯄꯦꯟꯅꯕꯅꯤ ꯍꯤꯡꯕꯗꯤ ꯁꯤꯗꯅꯕꯅꯤ ꯉꯁꯤ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯒꯤ ꯉꯝꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯇꯅꯧꯕꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒ ꯍꯤꯡꯃꯤꯟꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗꯒꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯍꯟꯅ ꯂꯥꯛꯑꯣꯏꯀꯣ ꯇꯅꯧꯕꯤ ꯑꯗꯨꯅꯤ ꯋꯥꯈꯜ ꯇꯥꯕ ꯁꯥꯇ꯭ꯔ ꯍꯥꯏꯕꯒꯤ ꯋꯥꯉꯥꯡ ꯑꯁꯦ ꯑꯗꯨꯅꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯏꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯕꯨ ꯄꯨꯕ ꯉꯝꯂꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯣꯏ ꯑꯩ ꯅꯪꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯇꯅꯧꯕꯤ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯒꯦ ꯈꯟꯒꯅꯣ ꯅꯪ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯂꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯗꯦ ꯑꯩꯒꯤ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯖꯕꯈꯛ ꯌꯦꯡꯂꯒ ꯇꯍꯥ ꯂꯧꯁꯟꯕꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯂꯧꯁꯜꯂꯣꯏ ꯇꯅꯧꯕꯤ ꯋꯥꯈꯜ ꯇꯥꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯒꯤ ꯋꯥꯉꯥꯡꯁꯦ ꯑꯗꯨꯅꯤ ꯇꯥꯃꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯇꯥꯃꯣꯅ ꯌꯦꯠꯄꯤꯗꯕꯅ ꯐꯒꯅꯤ ꯂꯝꯗꯝ ꯑꯁꯤ ꯅꯈꯣꯏ ꯊꯤꯀꯥꯗꯥꯔ ꯀꯩꯕꯥꯋꯥꯂꯥꯁꯤꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯣꯏꯔꯦꯅꯦ ꯅꯈꯣꯏ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯅ ꯁꯦꯟ ꯄꯥꯏꯗꯕ ꯑꯩꯈꯣꯏꯕꯨ ꯃꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯤꯅꯤ ꯑꯩ ꯃꯤꯅ ꯂꯩꯕ ꯌꯥꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯆꯠꯇꯨꯅ ꯑꯩ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯗꯕ ꯖꯒꯥ ꯑꯁꯤꯗꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡꯗꯥꯔꯣꯏ ꯑꯩ ꯉꯁꯤ ꯂꯥꯛꯏꯁꯤꯅ ꯑꯔꯣꯏꯕꯅꯤ ꯇꯅꯧꯕꯤ ꯑꯩ ꯆꯠꯂꯦ ꯇꯅꯧꯕꯤ ꯈꯥꯞꯂꯨꯔꯅꯣ ꯑꯩꯅ ꯍꯥꯏꯗꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯀꯩ ꯀꯥꯟꯗꯒꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯇꯅꯧꯕꯤ
ꯌꯦꯡꯉꯣꯏ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝ ꯑꯃꯨꯛ ꯂꯥꯛꯀꯦ ꯀꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤ ꯑꯃ ꯂꯩꯔꯨꯁꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅ ꯑꯣꯐꯤꯁ ꯀꯥꯒꯗꯕꯅꯤ ꯈꯔ ꯂꯩꯔꯒ 이번에ꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ ꯀꯣ ꯃꯁꯤꯗ ꯑꯩꯒꯤ ꯋꯥꯁꯨ ꯂꯣꯏꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩ ꯇꯅꯧꯕꯤ ꯁ꯭ꯋꯥꯏꯕꯨꯛꯇ ꯇꯥꯟꯅꯔꯨꯈꯤꯒꯦ ꯃꯁꯤ ꯆꯨꯝꯃꯤ ꯏꯅꯥꯎꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯒ ꯍꯤꯡꯕ ꯍꯥꯏꯕꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥꯃꯣ ꯂꯩꯔꯦꯟꯗ ꯑꯩ ꯂꯩꯕ ꯇꯥꯕꯅꯤ ꯍꯣꯏ ꯌꯨꯁꯨ ꯊꯛꯇꯕ ꯅꯪꯅ ꯅꯥꯀꯣꯛꯇꯨ ꯑꯗꯨꯃꯥꯏꯅ ꯉꯥꯎꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯍꯥ ꯁꯥꯔ ꯉꯥꯛꯇꯪꯗ ꯂꯩꯕꯤꯔꯝꯃꯣ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒ ꯁꯥꯔ ꯍꯣꯏꯒꯤ ꯀꯣꯐꯤ ꯌꯥꯔꯦꯗ ꯃꯩꯀꯣꯏ ꯑꯣꯐꯤꯁꯇꯒꯤ ꯋꯥꯅ ꯍꯜꯂꯛꯄꯗ ꯌꯥꯔꯦ ꯌꯥꯔꯦ ꯇꯣ ꯁꯥꯔ ꯍꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯇꯪ ꯂꯥꯛꯄꯅꯤ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯊꯥꯒꯟꯕꯤꯌꯣ ꯌꯥꯝ ꯊꯨꯅꯤꯕ ꯃꯅꯤꯊꯣꯏꯁꯦ ꯑꯩꯅ ꯄꯨꯈꯤꯕ ꯌꯥꯕꯅꯦꯕ ꯑꯗꯨꯗ ꯑꯩꯒꯤꯗꯤ ꯈꯔ ꯍꯦꯟꯅ ꯂꯥꯞꯈ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯀꯥꯗꯣ ꯌꯥꯝ ꯄꯤꯛꯄ ꯑꯗꯨꯗ ꯌꯥꯝ ꯆꯤꯟꯕꯗ ꯇꯧꯗꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯨꯒꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏ ꯏꯅꯥꯎꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯝꯕ ꯀꯥꯗꯣ ꯍꯧꯖꯤꯛꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕꯁꯨ ꯌꯥꯏꯗ ꯀꯣꯝꯕꯒꯤꯗꯤ ꯏꯆꯦ ꯑꯩꯈꯣꯏꯗꯁꯨ ꯑꯗꯨꯝ ꯀꯣꯝꯕꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯂꯥꯞꯄꯁꯤꯗ ꯀꯔꯤ ꯀꯩꯅꯣ ꯁꯤꯅ ꯑꯃꯨꯛ ꯅꯪꯒꯤꯗꯗꯤ ꯑꯩ ꯂꯩꯗꯣꯏꯁꯤꯗꯤ ꯑꯗꯣ ꯁꯥꯔ ꯀꯩꯅꯣꯁꯦ ꯃꯅꯤꯊꯣꯏꯁꯦ ꯑꯗꯨꯝ ꯅꯪ ꯃꯥꯅꯤ ꯀꯩꯅꯣ ꯇꯧꯕꯗ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯣꯏ. ꯑꯩꯈꯣꯏꯅꯤ ꯆꯠꯅꯕ ꯇꯧꯒꯦꯀꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣꯕ ꯌꯥꯝ ꯁꯥꯔ ꯌꯨꯝꯅꯤ ꯉꯥꯛꯇꯪ ꯉꯥꯏꯕꯤꯈꯣꯕ ꯆꯥꯗꯣ ꯌꯥꯝ ꯊꯨꯅ ꯂꯣꯟꯖꯔꯛꯀꯦ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣꯕ ꯀꯨꯏꯔꯣꯏꯕ ꯀꯨꯏꯔꯣꯏꯕꯀꯣ ꯑꯣ. ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯣꯕ ꯁꯥꯔ ꯌꯥꯔꯅꯤꯗ ꯅꯪꯕꯣꯉꯥꯛꯇꯪ ꯂꯩꯕꯤꯔꯝꯃꯨꯀꯣ ꯃꯅꯤꯊꯣꯏꯁꯦ ꯃꯩꯀꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯖꯍꯧꯅꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯁꯤꯜꯂꯛꯑꯣ ꯉꯥꯎꯁꯤꯟꯅꯅꯨꯗ ꯁꯥꯔ ꯑꯅꯥꯕꯁꯤ ꯍꯨꯟꯗꯣꯛꯑꯒ ꯍꯦꯛꯇ ꯆꯠꯄ ꯌꯥꯕ꯭ꯔꯅꯤ ꯍꯣꯏ ꯃꯅꯤꯊꯣꯏꯒꯤ ꯑꯅꯥꯕꯁꯤꯗꯤ ꯃꯩꯀꯣꯏꯅ ꯇ꯭ꯔꯤꯠꯃꯦꯟ ꯐꯕꯗ ꯄꯤꯕꯗ ꯑꯗꯨꯝ ꯐꯈꯤꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯅ ꯀꯣꯛ ꯉꯥꯎꯔꯁꯨ ꯍꯧꯔꯛꯑꯒꯦꯀꯣ ꯅꯪꯅ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯅꯕ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯕꯣ ꯅꯛꯁꯤꯜꯂꯛꯀꯅꯨꯀꯣ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯀꯩꯒꯤꯅꯣ ꯁꯥꯔꯅ ꯑꯗꯨꯝ ꯉꯥꯎꯁꯤꯟꯅꯩꯗꯨꯕꯣ ꯁꯥꯔꯅ ꯑꯗꯨꯝꯅ ꯉꯥꯎꯁꯤꯟꯅꯔꯒ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯎꯈ꯭ꯔꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯅꯦꯅ ꯈꯟꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨꯗ ꯁꯥꯔ ꯍꯣꯏ ꯃꯤꯔꯝꯗ ꯂꯩꯕꯒꯤ ꯏꯔꯥꯡ ꯇꯧꯗꯨꯅ ꯂꯩꯁꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ ꯅꯪꯕꯨ ꯄꯥꯝꯕꯅꯤ ꯑꯩ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯑꯩ ꯑꯇꯣꯞꯄ ꯃꯤ ꯌꯦꯡꯒꯅꯤ ꯑꯗꯨꯒ ꯑꯁꯤꯅ ꯁꯤꯟꯃꯥ ꯗ꯭ꯔꯃꯥꯗ ꯕꯦꯠ ꯁꯥꯕ ꯇꯧꯅ ꯅꯨꯄꯤꯅ ꯌꯥꯗꯕ ꯃꯤꯗ ꯀꯣꯏꯇꯥ ꯇꯥꯟꯅꯕꯗꯣ ꯑꯗꯨꯗꯤ ꯑꯩ ꯄꯥꯝꯗꯦꯍꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯆꯣꯞꯄ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯝꯃ ꯆꯍꯤ 90 ꯍꯦꯜꯂꯛꯑꯕꯅꯤꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯧꯖꯔꯤ ꯆꯍꯤ 30 ꯁꯨꯖꯗ꯭ꯔꯤꯕꯗꯣ ꯆꯞ ꯆꯥꯔꯦ ꯂꯤꯃꯟꯕꯁꯨ ꯐꯠꯇꯦ ꯅꯪꯉꯣꯟꯗꯁꯨ ꯐꯠꯇꯦ ꯆꯞ ꯆꯥꯔ ꯂꯥꯏꯅ ꯊꯕꯛ ꯋꯥꯔꯤꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯁꯥꯔ ꯁꯥꯔ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯔꯦꯗ ꯁꯥꯔ ꯃꯅꯤꯊꯣꯏ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤ ꯀꯩꯅꯣꯅ ꯐꯔꯛ ꯇꯥꯔꯛꯏ ꯐꯝꯃꯣ ꯐꯝꯃꯣ ꯅꯪꯒꯤꯁꯨ ꯑꯗꯨꯝ ꯂꯥꯛꯈꯤꯅꯤꯕ ꯉꯥꯏꯔꯝꯗꯕ ꯀꯌꯥꯗ ꯍꯩꯁꯤꯡꯕꯅꯣ ꯌꯨꯝꯅꯤ ꯅꯪꯒꯤꯁꯤ ꯑꯩ ꯀꯣꯛ ꯉꯥꯎ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯗ ꯁꯥꯔ ꯆꯥꯟꯁ ꯇꯥꯃꯣ ꯃꯅꯤꯊꯣꯏꯅ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯁꯦ ꯈꯪꯕꯤꯗ꯭ꯔꯕꯣ ꯄꯦꯠ ꯄꯦꯠ ꯁꯨꯝ ꯉꯥꯡꯉ ꯂꯩ ꯍꯥꯏꯕꯅꯤ ꯇꯥꯅꯤꯡꯗ꯭ꯔꯤ ꯑꯣ ꯑꯗꯨꯁꯦ ꯉꯁꯤꯗꯤꯅꯦ ꯅꯪꯒꯤꯗ ꯆꯦꯟꯁꯤꯔꯥ ꯑꯩꯒꯤꯗ ꯆꯦꯟꯁꯤꯔꯥ ꯆꯦꯜ ꯍꯥꯏꯕ ꯑꯃꯗꯤ ꯊꯣꯟꯗ ꯌꯥꯔꯣ ꯂꯥꯎ ꯆꯠꯁꯤ ꯇꯞꯅ ꯆꯦꯟꯁꯦꯕ ꯀꯩꯅꯣ ꯌꯥꯝ ꯉꯟꯃꯟꯗ꯭ꯔꯣ ꯀꯃꯥꯏ ꯇꯧꯔꯣ ꯉꯁꯤꯗꯤ ꯁꯣꯏ ꯆꯦꯜꯂꯗꯕꯅꯦꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯆꯦꯟꯕ ꯅꯪꯁꯨ ꯅꯪꯒꯤ ꯌꯨꯝꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯑꯩꯁꯨ ꯑꯩ ꯌꯨꯝꯗ ꯄꯥꯎ ꯄꯤꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯄꯥꯎ ꯍꯥꯏꯗꯣꯛ ꯆꯠꯂꯣꯏꯅ ꯍꯥꯏꯔꯒꯦ ꯂꯨꯍꯣꯡꯕꯅ ꯃꯇꯝ ꯑꯃ ꯂꯦꯞꯅꯔꯒ ꯂꯨꯍꯣꯡꯒꯅꯤ ꯑꯅꯥꯕꯁꯤꯅ ꯈꯤꯇꯪ ꯐꯈꯤꯁꯅꯨꯕ ꯀꯩꯁꯨ ꯇꯧꯔꯣꯏꯕ ꯑꯗꯨꯒ ꯃꯊꯣꯏ ꯆꯠꯁꯦꯕ. ꯅꯪ ꯉꯥꯛꯇꯪ ꯂꯩꯍꯧꯕ ꯁꯥꯎ ꯌꯥꯗꯦꯀꯣ ꯅꯪꯒꯤꯁꯨ ꯆꯥꯁꯨ ꯑꯗꯨꯝ ꯍꯣꯠꯍꯧꯔꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯁꯥꯔ ꯉꯥꯛꯇꯪ ꯂꯩꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩ ꯏꯊꯟꯇ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯍꯧꯗꯣꯏ ꯁꯥꯔ ꯍꯣꯏ ꯑꯗꯨꯅꯦꯕ ꯅꯪ ꯏꯁꯥꯁꯤ ꯁꯤꯗ ꯃꯊꯟꯇ ꯂꯩꯗꯤ ꯂꯩꯕ ꯂꯩꯍꯟꯅꯤꯡꯗꯧ ꯅꯨꯡꯉꯥꯏꯇꯦ. ꯃꯥꯟꯗꯦꯗ ꯂꯩꯗꯤ ꯂꯩꯍꯟꯅꯤꯡꯗꯧ ꯃꯥꯟꯗꯦ ꯁꯤ ꯐꯔꯦꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ Hey, chalo tawse. Masi si lai na ma thon da di ni pa. Ai pa pa. ꯅꯪꯕꯨ ꯈꯤꯇ ꯇꯞꯅꯗꯤ ꯆꯦꯟꯁꯤ ꯀꯩꯗꯧꯔꯒꯦ
कमायना तौबिरैनो खंदे बस मनुंग फमना फमना इथन ने कोक ngauke ngahakang wakhal mangure som naibu som gi flash da puchan birakpa ai am noi jare हिमिनबा लेमिनबा मसेन हाइबसिदी अमना मगी मतें पांगगदबनी आइना ngasi somgi मतें पांगबा फुंजबसे आइगिदी लाइबग याना फबनी हाजरिबा सिगुम्बा अवाबा खुदोंग थीबा तारा मतमदा सोम नैबु तेंबांग बिखिबा आई पुंसी सिमै कौजरोय सोमसे युमदा थबक अवाबा काहेना सुबिरक्तबा माल आई तुदुंगना अवाबा थबक अमता सुसरक्ति फरेसे अदो आई ngасai कैफीदा सुलासरंबनी सोमदी उजरंद्रे ओ आई ngasi si करीमता सारक्तर माले करीगी जाद्रिबनो आइगी सिदा मतम खजितंग लेबी आइना सुंयेंग जबदा सोमसे साबा थप मतम खरा नाइदबा माल आइखोइना कंपनी की थबक नेना तौरिबसिदी फजना सांग नाइना सागनी सांग नाइना सुगनी फजना सु पुथागदबनी सोमना किया लौबिरबदी आई हक्सांगसे याम नुआगेद माले अदुदा आइना सोमगी फ्लेश सिदा हेक लेसनबदी औ वकनागुमना लानो उखरबदी आइबदी नुपानी फै सोमगी जत सोकनी मीगीदमकता खनबिबा यामना हाइको अखोइनिसे महै मसिंग तमलिबा छात्र छात्री अमत्ता नति हाजरिबा अखोइनी कंपनी अमता सु थबक पुना तौमिनारे आयु पुंग निपाल लगी जाखगा नुमिदां पुंग मापल दा हलकनी अखोइनी न मफमसिदा लेबदा कनासु करिसु हेना खनजिलोइ करिसु हेना खनजिनबिगनो सोमना जाबा याबा करि करिनो आई थोंबा थाकला लोरेबा मतुंगदा आई सोम कौजर यारीदा आई ngahak lerga ai adum hanjakige करिगी यारो यारो नाना लेनिंत्रबसु आइना नमदुना लेहनगनी ha ai ko ngawbudi khar phagum tawre कोक ngawba फरी अमु पोथाबिरगे हाइबी यानी आइगी बेरुन सोमदा लेबनी कैसु हंगोय बिगनो आइना खोइ नावगी कादोइना पोथाजरगे आइना थाजबदा सोम अखोइनिसे ब्राजिल की दमकता सेलेक्शन सु तौरकदबा माल आदि कामदसु पुना लेमिनरुगनी दो पुसिगे सिमा मरु हाइबसिदी नकना नकनबा माना मानबा मसे हेक्ता ओइगल हारिबा सुमद्रब्रने ha chubida अदुगा अखोइना आदा सकदोरिबसे अखोइ अखनबा मिय खर खतनी हाजरिबा पुसिदा मी मखल कया सु थेनरबा यानी पुसिदा आइना थाजे नंगसे आइगी अककनबा मी सोइदना वरकनी ado ai leiba tarabsu somgi inaw nupa lemba kaasida ai adum leijage नो आई दी ngасai थबक खरा सिनबसिदा यिंसिनबा संदना यिंसलाउद्रे आइगी कादोइना पोथाबियो करिसु हेना खनजिनबिगनु आइना खोइनावगी कादा दुम पोथाजरगे अदुगने तंगाय फट्रबदी सोमगी हचांगदो मेडिकल चेकअप सु तोथोसे yanida ado farine somna ngasai kainoma thongni habdo madu thongbiruro ai foto ai bag ta yawar male हेलो कमाई तौरगे युम यौरबो aishu mafam masta leibasibu aishu chumgadane kanagumba Bangalore से लेरिबा मैतै मसा सिंगना आइबु लुबोखैन लानो खरबदि कमाय तौने हेलो हेलो कमाई तौरगे ai ngasi se akchang khar nuaitaba कोन वरी सासे थमगे को ओए कनानो हा इम्फाल दगिने सोमो पाखंग ओइ हाइबदाइने अदुगा महाकी वारी खुसादुददी युम पामिनदुना लेरबा युमगी नुपी अमगी वांगाम मा महाक अखोइ पाबुंगी मरुपकी मचा नुपीने महाक लैसाबिने हेलो हेलो हक्सांगम दे हाइबदुबु कमाई तौरिनो
ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯇꯧꯔꯛꯀꯦ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ ꯊꯝꯃꯒꯦꯀꯣ ꯃꯤꯅ ꯄꯥꯈꯠꯇꯨꯅ ꯍꯪꯖꯔꯤꯕꯗꯣ ꯑꯁꯦꯡꯕ ꯈꯨꯝꯕꯤꯕ ꯌꯥꯗꯕ꯭ꯔꯣ ꯑꯆꯨꯝꯕ ꯉꯥꯡꯕ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡꯂ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯇꯨꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯍꯥꯛ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯅꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯄꯨꯕꯤꯔꯛꯄꯗꯤ ꯌꯥꯗꯕ꯭ꯔꯥ ꯃꯍꯥꯛꯇꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯆꯠꯁꯤ ꯍꯥꯏꯕꯗꯨꯕ ꯅꯨꯄꯤꯅꯤ ꯊꯥꯏꯅꯒꯤ ꯀꯕꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯒꯦ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯖꯒꯦ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯈꯥꯡ ꯀꯟꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯁꯤꯟꯐꯝ ꯀꯌꯥ ꯊꯕꯛ ꯄꯨꯝꯅꯃꯛ ꯅꯪ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯕ꯭ꯔꯥ ꯑꯩꯗꯤ ꯍꯟꯗꯛ ꯕ꯭ꯔꯥꯖꯤꯜꯗ ꯆꯠꯀꯗꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯂꯩꯕ ꯇꯥꯔꯕꯁꯨ ꯑꯩ ꯂꯩꯒꯦꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩ ꯂꯩꯔꯣꯏꯗ ꯂꯩꯕ ꯇꯥꯔꯕꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯊꯝꯕꯤꯔꯤꯕꯅꯤ ꯃꯥꯏꯀꯣꯏ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯇꯣꯄꯤꯛ ꯑꯃꯗ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯑꯩꯗꯤ ꯋꯥꯐꯝꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯃꯔꯝꯗꯤ ꯃꯦꯅꯦꯖꯔ ꯁꯥꯔꯖꯦꯟꯅ ꯑꯩꯈꯣꯏꯅꯤꯁꯦ ꯌꯥꯝꯅ ꯆꯥꯟꯅꯕ ꯄꯣꯠ ꯄꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯏꯁꯥꯗ ꯂꯩꯖꯩ ꯃꯥꯏꯀꯣꯏ ꯄ꯭ꯂꯤꯖ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯝꯅꯃꯛ ꯅꯪꯅ ꯈꯪꯒꯦ ꯍꯥꯏꯕꯗꯤ ꯃꯗꯨ ꯂꯥꯟꯒꯅꯤ ꯇꯞꯅ ꯇꯞꯅ ꯅꯪ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯁꯣꯔꯤ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯄꯣꯊꯥꯕꯤꯌꯣ ꯂꯥꯛꯑꯣ ꯑꯩꯅ ꯁꯣꯝꯒꯤ ꯆꯥꯕ ꯌꯥꯕ ꯀꯔꯤ ꯀꯔꯤꯅꯣ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯁꯣꯝꯕꯨ ꯑꯃꯨꯛ ꯀꯧꯖꯔꯛꯀꯅꯤ ꯑꯗꯣ ꯁꯣꯝꯅ ꯊꯣꯡ ꯊꯥꯛꯄꯗꯣ ꯑꯩꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯐꯝꯃꯒ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯒꯦ ꯑꯩꯗꯤ ꯑꯩꯅ ꯊꯣꯡ ꯊꯥꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯅꯥꯛꯇ ꯃꯤꯅ ꯂꯦꯞꯇꯨꯅ ꯌꯦꯡꯕꯁꯦ ꯑꯩꯍꯥꯛ ꯀꯌꯥ ꯍꯩꯅꯖꯗꯕ ꯁꯣꯝꯁꯨ ꯁꯥꯔ ꯈꯔ ꯇꯧꯕꯤꯔꯛꯄꯗꯤ ꯌꯥꯏ ꯐꯔꯦꯅꯦ ꯑꯗꯣ ꯀꯤꯆꯟꯁꯤꯕꯨ ꯀꯗꯣꯝꯗꯅꯣ ꯌꯥꯅꯤ ꯁꯣꯝꯗ ꯍꯦꯛꯇ ꯆꯪꯕꯤꯌꯣ ꯁꯣꯝꯗ ꯍꯣꯏ ꯍꯦꯛꯇ ꯆꯪꯕꯤꯌꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯦꯟ ꯇꯧꯁꯤꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡꯒꯤ ꯏꯍꯥꯡ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯤꯁꯤꯕꯣ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤꯅꯣ ꯔꯨꯝꯗꯒꯤ ꯅꯨꯄꯥ ꯑꯃꯒꯤ ꯅꯣꯛꯄ ꯈꯣꯟꯖꯦꯜ ꯇꯥꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯁꯤꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯑꯃ ꯇꯧꯔꯖꯥꯠꯅ ꯀꯔꯤ ꯏꯆꯦ ꯑꯣ ꯏꯆꯦ ꯏꯅꯥꯎ ꯅꯪꯕꯨ ꯗꯦꯜꯂꯤꯗ ꯂꯩ ꯍꯥꯏꯕꯗꯥꯏꯅꯦ ꯏꯆꯦ ꯑꯩ ꯀꯥꯗꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯈꯤꯒꯦ ꯑꯗꯨꯒ ꯏꯆꯦꯁꯤ ꯎꯅꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯏꯆꯦ ꯑꯩꯁꯨ ꯀꯨꯏꯔꯣꯏꯌꯦ USA ꯆꯠꯀꯗꯕ ꯑꯣ ꯌꯥꯝꯅ ꯐꯔꯦꯅꯦ ꯑꯗꯨ ꯏꯆꯦ ꯀꯅꯥꯅꯣ ꯏꯆꯦꯒꯤ ꯀꯥꯗꯒꯤ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯤꯁꯤꯕꯣ ꯃꯥ ꯇꯅꯧꯕꯤ ꯍꯣꯏ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡꯅꯤ ꯍꯥꯏꯕ ꯃꯅꯤꯊꯣꯏꯗꯨꯅꯤ ꯀꯔꯤ ꯇꯅꯨꯕꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡ ꯃꯅꯤꯊꯣꯏ ꯃꯥ ꯑꯩꯒ ꯕ꯭ꯔꯥꯖꯤꯜꯗ ꯆꯠꯅꯕꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯏꯆꯦ ꯅꯍꯥꯛ ꯃꯅꯤꯊꯣꯏꯒ ꯂꯥꯏꯐ ꯄꯥꯔꯠꯅꯔ ꯑꯣꯏꯒꯦ ꯈꯜꯂꯕ꯭ꯔꯣ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯈꯟꯅꯗ꯭ꯔꯤ ꯑꯗꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤꯗ ꯅꯨꯄꯥ ꯑꯃ ꯄꯨꯁꯜꯂꯒ ꯀꯥꯗ ꯂꯩꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦ ꯃꯥ ꯑꯩꯒ ꯑꯣꯐꯤꯁꯇꯒꯤ ꯍꯟꯃꯤꯟꯅꯔꯛꯄꯗ ꯃꯀꯣꯡ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ ꯏꯆꯦ ꯃꯐꯝ ꯑꯁꯦ ꯕꯦꯡꯒ꯭ꯂꯣꯔꯅꯤ ꯏꯆꯦꯒ ꯅꯨꯄꯥꯁꯤꯃꯒ ꯐ꯭ꯂꯦꯠ ꯑꯝꯇꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯁꯦ ꯃꯤꯅ ꯎꯔꯒ ꯏꯆꯦꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯟꯈꯤꯒꯗꯒꯦꯅꯤ ꯏꯆꯦ ꯈꯟꯅꯤꯡꯕ ꯈꯟꯗꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯕꯦꯡꯒ꯭ꯂꯣꯔꯅꯤ ꯃꯅꯤꯄꯨꯔ ꯅꯠꯇꯦ ꯃꯍꯥꯛꯅ ꯃꯀꯣꯛ ꯉꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯀꯥꯁꯤꯗ ꯄꯨꯁꯤꯜꯂꯛꯄꯗ ꯃꯁꯤꯗ ꯊꯣꯏꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯕꯒꯤ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦ ꯆꯨꯝꯃꯤ ꯏꯆꯦ ꯂꯣꯟ ꯃꯥꯟꯅꯕ ꯁꯛꯁꯨ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯥꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤꯅ ꯍꯥꯏꯗꯨꯅ ꯃꯁꯥ ꯉꯝꯗꯦ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯩ ꯃꯍꯨꯠꯇ ꯌꯨꯝꯗ ꯄꯨꯁꯜꯂ ꯂꯩꯔꯝꯃꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯦ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯏꯅꯥꯎ ꯃꯀꯣꯛ ꯈꯔꯗꯪ ꯉꯥꯎꯏ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯀꯥꯒꯤꯁꯤꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯅꯤ
ꯑꯗꯨꯕꯨ ꯏꯆꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯥꯈꯪ ꯑꯃꯒ ꯂꯩꯁꯥꯕꯤꯕꯒ ꯂꯩꯕꯁꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯃꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯈꯪꯉꯕꯗꯤ ꯑꯩꯈꯣꯏꯁꯤꯕꯨ ꯃꯄꯥꯟꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯗꯒꯦ ꯏꯆꯦ ꯏꯅꯥꯎ ꯃꯐꯝ ꯑꯁꯦ ꯕꯦꯡꯒ꯭ꯂꯣꯔꯅꯦ ꯃꯅꯤꯄꯨꯔ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏꯁꯦ ꯐꯨꯔꯨꯞ ꯃꯆꯥꯅꯤ ꯐꯨꯔꯨꯞ ꯃꯆꯥꯁꯤ ꯈꯛꯇꯪꯒ ꯃꯌꯥꯝ ꯂꯩꯃꯤꯟꯅꯔꯤꯕ ꯃꯁꯦꯟꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯗ꯭ꯔꯕꯗꯤ ꯀꯅꯥ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯃꯁꯤꯗꯅꯦ ꯅꯪ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯀꯣ ꯑꯗꯣ ꯅꯪꯒ ꯇꯅꯧꯕꯤꯒꯒꯤ ꯋꯥꯐꯝꯗꯨꯗꯤ ꯀꯔꯝ ꯇꯧꯈ꯭ꯔꯦ ꯏꯆꯦ ꯇꯅꯧꯕꯤ ꯂꯨꯄꯥ ꯂꯥꯛ 15-30 ꯇꯤꯡꯗꯨꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯈ꯭ꯔꯦ ꯏꯆꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯅꯤꯄꯨꯔꯗ ꯊꯕꯛ ꯇꯧꯔꯣꯏ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯗꯒꯤ ꯇꯅꯧꯕꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯍꯧꯔꯛꯈꯤꯅꯤ ꯏꯆꯦ ꯑꯗꯨꯕꯨ ꯏꯆꯦ ꯊꯤꯀꯥꯗꯥꯔꯗꯨꯗꯒꯤ ꯇꯅꯧꯕꯤꯒꯤ ꯄꯥꯕꯨꯡꯅ ꯃꯇꯦꯡ ꯌꯥꯝꯅ ꯂꯧꯕꯖꯥꯠꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔꯅꯤ ꯍꯥꯏꯕꯗꯒꯤ तनौबीगा अइगा सखी वासक पुरमक अरेंबल ओइना ताथ्रेने से मियोइबा हाइबसिदी नक्ना नक्नबा माना मानबा मसे लोइनबनी नंगना तनौबीबु थादोकनबा होनरुबदुना तनौबीना नंबु नंगोंदगी लाथोखिबनी तनौबी लांदेको करिनो इसे इसेना नौबागी थमोइबु खंबीदना करिगिनो तनौबीबु हेक्तबा सपोर्ट तौबिरिबसु बिसे अदुगो इसे तनौबीबगी लकाई मबुंग मनितोय हाइसे मागिसु खंगने सबंदु पीमा मणिपुर ले आइबनी से नाउ मफमसे बेंगलोर ने हाइबा नंग खा काउर बाले मणिपुर नती महा कोंगावे हाइजना आइना माबु कासिदा पुसिनुदा थमे मसिदा काहेना खंजुलबगी दरकार होइदेको करिनो से माइ कोइ हिसाब पासतोरे होय होय लाए लाए सौरेबा इनाउ नंग हनगदोरिरा लेगदोरिरा आई हनगनी से ओ फरे फरे हल्लबसु साइसिन सारगा इंगना हलोको से माइ कोइ अम्ता लाओबा लाए लाए अखोइ नाउ लापगिनेबा इनाउ नंगसु नंगी कादा समोको इसे करिनो ने इसे ने खलिबो वकल सिबो इसे ने खलिबो वकल सिबो सुंगदोरिब्रा अदुगा तनौबीने तौरिबसिदी मसिबु याफम तोब्रो अदुगा पुनमसिगी मदक्ता मनी दोइसे मु लौसंगदोरिबा अदुदि आई यूएस चटपगी प्रोग्राम से कैंसिल तौथोपा अदुगा आई इसेगी दमक्ता मनी थोइ कनानो हाइबसे मागी सब चाना कोंगुलिबा अदु नत्रबदि अꯩꯒꯤ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯨꯔꯃꯥꯏꯅ ꯐꯅꯕꯁꯤ ꯃꯧꯄꯥ ꯑꯩꯅ ꯍꯌꯦꯡꯃꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯨꯅ ꯃꯅꯤꯊꯣꯏꯒꯤ ꯈꯨꯡꯒꯪ ꯂꯩꯒꯅꯤ ꯑꯩ ꯏꯆꯦꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯌꯥꯗꯦ matamdi phanayam thenjale imungi thabeng hang su sanba loire kaimo hoji bawa mari ro kisibo tai matam sibu pungki agi wari janu ne matam koina degi ngaijala kono misi ngasi haiba no misini matam di hauki ba khangauti ngasi di aiba yum masigi mama boina loksan biro haiduna soiduna maki mala kada haigani बेमा नंबु इमुंगी थाबें हांग लोइसन बलोइरब्रो बाबू इमुंगी थाबें गांदी लोइसन बलोइरे मा लापगी मै ओंना बाहाइदुना थौरांग तौबसु लोइरे बाबू फरे बेमा सिदी इपाही थमोइसे तोंना निंगमखिद्रे बेमा अइना नखोइदा लानखु मयामदो अइ नखोइदा इबु गाक्पियो हाइन हाइजगी हारिबनी बेमा तखोइ पाबुंगा नंगी न फमदा अइ हाइनिंगाइ लेतन लानखने बेमा अइ बोंतदि गाक्पियो बेमा नति बाबू अदुमना हाइबिगनो हौख्रबदी हौख्रेदना मसिगी असुम नुआइरब नुमिसदा बाबूना नुआइतब वाखदो करिमत खंबिरोनो नुआइरे इशा वइना कोइदा लाक्तब यादे इशा मनि थोइ ngasi थोरकनी हाइदा इशाना हराव हराव लाक्पदो इपागी थमोइ पेले नंग पाजिगी मफमदसु आइना लालेना मखोम पाइरा हाइजगनी बेमा होजि अचुम्बा असेंग खंगा मतमददी इपागी माइथोंसे नखोइदा थांकल उटप ngamdrene बेमा बाबूना नसाबु कौबला पीबा नसागिदी हाइनिंगाइ लेतना
ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯃꯅꯤꯊꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯏꯆꯥꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯜꯂꯒꯗꯕꯅꯤꯀꯣ ꯉꯁꯤꯗꯒꯤ ꯏꯆꯥꯕꯨ ꯑꯩ ꯏꯃꯧ ꯍꯥꯏꯅ ꯀꯧꯒꯦꯀꯣ ꯏꯕꯦꯝꯃ ꯌꯥꯔꯦ 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 ꯍꯧꯒꯠꯂꯣ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ 이따 Hey, Kajami! Ay, nang yung masang nung kaya na hay bro. 이따오비 Ha? Ay, Kajami sige. 바지 Karo. Taning de. 이따오비야 Ay, nang mo kaya na hay bro. Yung masang mo yati hay na. Ya mo kau boleh jine. 바지 Kana na mo sumre ya tajan na. Man to tajan mo kapsam mo to karo kam de. 바지 kaino 미기 마윤시다 바지는 앙비리보 와네 Nang ay sila to kung kuno. 이따오비 Hey. Nang nilai da ba masya warit da ba yung masya ni da. Hey. Kamera. Chalo. Hoje mai di mang thana. Yung da prabab chalo. 바지 Chalo. 아스 Yo, masih ya di ni masih. 이따오비 Masih masih. 이따오비 바지 이모 이베마 Imo, bino da ni chance de lori ni. 이베마 năng 바지는 하리세 아시행바 좀 먹었다니 năng 이함토는 염다 한 거이 베마 바붕 아dom나 하이비가노 ngasi haiba nomila sidagi yum masida punsi supa nasa laijaragadabani yum masigi maueragadabani babu 베마 베마 Hey, hey, hey. Hey, kay dabi. 이따오비 Kaya ada lemhil masan na masih masih masih. Iya. Masih masih 이따오비 masih. ꯑꯩ ꯕꯣꯝꯇ ꯉꯥꯛꯄꯤꯌꯣ ꯏꯇꯥꯎꯕꯤ ꯑꯩ ꯏꯇꯥꯎꯕꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯇꯥꯎꯕꯤ ꯑꯩ ꯕꯣꯝꯇꯗꯤ ꯉꯥꯛꯄꯤꯌꯨꯅꯦ ꯏꯇꯥꯎꯕꯤ ꯑꯩ ꯕꯣꯝꯇꯗꯤ ꯉꯥꯛꯄꯤꯌꯣ ꯏꯇꯥꯎꯕꯤ ꯑꯩꯅ ꯈꯣꯡ ꯄꯥꯏꯗꯅ ꯍꯥꯏꯖꯔꯤ ꯏꯇꯥꯎꯕꯤ Kori nune. Mapalam da. Tabuk chang tawa matik chaba. Masama ki mapa mana kersulai traba. Masha tharabi da makta. Masha nu pi buluma di lu namba. Ai phamda pakhara je chumi jwala. Chukari hari la. 이따오비 아이고 한질라지니 이까이 비비르가노 아이 이따오비 머famda ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯈꯜꯂꯣꯏꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯨꯔꯦ ꯏꯇꯥꯎꯕꯤ ꯑꯩ ꯕꯣꯝꯇꯗꯤ ꯉꯥꯛꯄꯤꯌꯣ ꯏꯇꯥꯎꯕꯤ Itin matum tai ha bi chum tai. 이따오비 Ai ngarang le mo mafam madumuk da mana sing lepi ni. Numi tu dai na kaya rak han nai na haidaki. Adu tabi na kana sulai ki. Ai sa tungi pun sini de mak khallaga. Ai thamoi machit ta na kai ke. Sira sira hai bo boy khan ki. 이따오비 아이 범들이 ꯉꯥꯛꯄꯤꯌꯨ 이따오비 아이고 한질한질 이까이 비르가노 아이 이따오비 콩 파이를 하자리 아이 범들이 ꯉꯥꯛꯄꯤꯌꯨ 이따오비 Tabi. 이따오비 Una masih tabi kana sulai na ki tabi. Ming lan yeng ubu lan mangak tan ni tabi. Ai ngam khawaro ji ne tabi. 아이 누가이래 이따오비 마시디 누가이버 레이트레 이따오비 나시리 아이기 이산 파머니 토이 토르프 놈이니 마핵 토르프가 아로이 와리 사르드미 이따오비 아이 자머니 토이가 이샤 레하오가 레방미암 강가 쩌우르 루홍거드미 이따오비 Kari na sa bang si tholani. 마시 토르드미 이따오비 Tabi. Adu ora wadi tabi. Chao no hong si. 쩌우르 홍동시 이따오비 Ngasi mak kwa le thong na si. Hey. Isha se. Mathan tani to ai su. 이따오비 Ai le jiri besam batilan thong punam to maha ki damak tani. Sumi to. Ong chao no tam duna. Ha. Ai manong pang le jiri ba hui la long ni sinau sing. 좀이 Ha. Thang ta ki punam ma to ba thong Tabi. taru ga. Chao no hong si. Chao no hong si tabi. Itao su. Ha. Chang ga chao ito. 생물이 Chao no 이따오비 hong si tabi. Tabi ya. Isaan pinaga masak pajaredo. Nasaan panaga masak pajaredo. 이따오비 Mamdo to pup tan tan dun. Kumayo ni yan hanji ko itaw 좀이 ya. 이따오비 좀이 Yan hanji itaw yan hanji. Ngasi ba naman sila ni itaw bi. Luho mo naman sila tono itaw. 야 돈이 선지 이따오비 Ay din ningon ko puni din itaw bi. Mataji sai ni itaw ya. 이따오비 야 누가이래 마시디 달리 포가드미 이따오비 Eh, saon hong si ko itaw 야 bi. 돈이 없이 아이 너희 말이 또 Itaw bi. ngaiko nupi macaci kanana nupi macaci kanano Abo. Magi maming.
माइकोई कौए सिंजमैदगिने अइगा माखा बेंगलोर के एमएनसी दा पुनः थबक तौमिनबने अखोइने ब्राजिल की दबक थबक खंगे अखोइने ब्राजिल दा चटमिना खदबने पाव करी हाइबा मनी थोय नंग हाइद करिनो पाबुंग अइबुमदा गापियो पाबुंग नसाना मपा लेबाकता लेगनी खनमनिना नसागी लेमौरिबा पुंसी अरेम सरुकसे अई महाका पुन्ना हिमिनी सरगिने लेप्सरे पाबुंग करी हाइबा नंगु मीर सारो नंगी मीर ती सारे नंगी चालते येगो यूमुची मौगे दबी मा नमामी चापने पिपसे करजा थवइदना नंग सलिबु साजलदुबो मिओइबि साजलो नत्रगा लाइ गाइमन होइगि साजलो खमाना खमो अदम नाइबिगनो पुरामा मखोई मराता तेरे बाबू हाय बेमा पुरा बक्सिगा से नसागी रालगा तेरे बाबू बाबा नसा से हाय बतो नसा राया बपी की दबने बाबा न मागी पुसी खोलोय ओय बिना कदा पई आया बतो नसा न पी की बने बाबू नसा Hey, Karina, nang ngang itu Karina. Naralay tibi nanggu, nasana naralay ya jadi bekari kita bekari. Nupi hai bersidi, tunga mapung ya dalay na rumus. Una ba may kutanong si chan na ngayon na bahala. May samaj ki chan na binin hai. Hatunga. Mapalamda le hai na mafam masida kana kari tumda le hauri hai ba khan bangam da badri me bagi chajan natti hai ba ge ma बाजे नशा बुमत गापियो बाजे नशादी मपाले बाकता लैगिनी खनबदा इरमदम मणिपुर सिदा असुमगी लाइरेंबी म लोतुन लैरि हाइबसे नशाना खंगजरुद्रे बाजे लेहाव अइ बुमत गापियो लेहाव अदम नाइबिगनो बाबा नसादी बाबा मसिदा करिसु खंजदी असुमना ahla jana bagili punna chene putra lere mone agadi nasa khanma lai adu ai hausi ma yoma se thadu tuna jasa ngapi mamoy kana abu ngapi oi mapalam da leiruga yamdam se lehura mi chu mi oi khandabla khoidi shane nang nei gi chanate nang choi gi mapalam da mane abu na koi punabag adum namata hai bigaro inaw ngasi ay na nanggo inaw ay na kauki nang ngasi yung maski mawoy ka niya ito na lalabi na po ay nalay magkay di nang mo yung masidagi amok ka lalaroy manitoy si nakakini yung masisuro nakakini Nasabot na mo isay na nuksilbi na mali. Manitoy ang madina mo. Pasina mo na pamuga na ang dalaw sa niyo. Nasana ay sari masyabong kriyami o pamu. ipagi bema
hai chagi nung si patong de wari we hore de koi taubi Hauzik tabikre Sumang Lila Wari Uhuri Lila Sanabikiba Naharul Khongthang Artists Association gi Lila Kangbu Thorum Sandok Sariba si 90.0 MHz ta Sandok Sariba Wahong Radio Amadi Diamond TV gi Makhan Mathil gi Thorum Singni Haujing Haki Matungda Amuk Thamjari Live Phoning Program gi Thorum Thorum asigi mangoina na attend ba break amatang Losari Eastern Lily Drinking Water gi anauba ezen mangagi mafam miyam da pizari Eastern Lily Drinking Water pambi bisinga pungdong bamgi oina 8131915180 Leiteng Enterprises pungdong bamdagi fangbigani ani shube ezen na Waterwall Kanchipur Imphal West Mobile number 7052560334 Ahum Subuda Kongampat Mayai Lekai near Primary Health Center Imphal West Mobile number 8258932950 Sagolban gi oina Belonas Bank Sagolban Tera Pukrambam Lerak Mobile number 700509627 Manga Subuda Kongman Mangjil Zone 1 Imphal East Mobile number 70856587732 Panjaribe Ejen Manga Asi Lily Drinking Water yu oina inong nong hangdok chaba Ejen Singi Mafam Singas de Gedo Madumna Eastern Lily Drinking Water Gedamak Pau Pobiu Under 12 Manipuri Folk Dance Competition 2024-25 Lagliba March ke tang kun gamanga English singani kun gamanga da Library and Information Center Kaksing da pangthok chagadori Sinjalang jariba Kech Cultural Academy Kaksing Manipur Under 12 Manipuri Folk Dance Competition asigi chana kanglon khara haijarabada masagi sahi taraga nithoi phawbagi manungda leiba singna group dance asida saruk yaba yagani Group dance asigi duration na minute 9 gi minute 10 phawbadu pijari Registration fee subdatagi lupa chongan Last date of registration Lagliba March ki tang mga English singani kun gamanga Online registration gidama khudong sab su pijari 708-566-9220 Amukana 708-566-9220 Form pangbigadama mafam sing Library Theatre Kaksing Image TV Kaksing Diamond TV Khongjau Competition asigi dama case prize ahanbada lupa lising tara ani subada lupa lising nipa ahum subada lupa lising taru